ꯑꯃꯗꯤ ꯑꯦꯂꯤꯁꯥ ꯀꯣꯏꯖꯝꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯍꯥꯟꯅꯒꯨꯝꯅ ꯑꯩꯈꯣꯏ ꯐ꯭ꯔꯥꯏꯗꯦ ꯂꯥꯏꯐ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯌꯥꯝꯒ ꯉꯥꯏꯍꯥꯛ ꯇꯧꯔꯁꯤ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯀꯨꯝꯍꯩ ꯍꯔꯥꯎ ꯑꯃꯁꯨ ꯇꯥꯁꯟꯕꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯁꯤꯡꯁꯦ ꯂꯣꯏꯅ ꯆꯠꯊꯣꯛꯈ꯭ꯔꯕ꯭ꯔꯥ ꯑꯕꯥꯁ ꯄꯨꯁꯝ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯁꯤꯗ ꯆꯪꯕꯤꯔꯛꯄꯒꯤꯗꯃꯛꯇ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯤꯗꯝꯗꯅꯤ ꯁꯨꯔꯤꯁꯨ ꯍꯥꯏꯌꯦꯅ ꯊꯝꯕꯤꯔꯛꯏ ꯆꯪꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯨꯋꯥꯡꯅ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯀꯃꯦꯟꯁꯦ ꯉꯁꯥꯏꯈꯩ ꯂꯥꯛꯇꯕ ꯋꯥꯅꯤ ꯂꯥꯛꯄꯒꯗꯤ ꯁꯠ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯑꯦ ꯑꯃꯨꯛꯇꯪ ꯍꯥꯏꯌꯦꯅ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯛꯄꯁꯤꯡꯁꯦ ꯔꯤꯄ꯭ꯂꯥꯏ ꯑꯃꯃꯝ ꯄꯤꯕ ꯉꯝꯖꯗ꯭ꯔꯒꯁꯨ ꯆꯪꯕꯤꯔꯛꯂꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯕꯦꯝꯁꯨ ꯆꯪꯕꯤꯔꯛꯑꯦꯀꯣ ꯍꯥꯏ ꯏꯆꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯕꯦꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯤꯁ ꯑꯅ ꯑꯕꯣꯟꯃꯥꯏ ꯀꯂꯦꯛꯁꯟꯅ ꯊꯝꯃꯛꯏ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏ ꯈ꯭ꯔꯤꯁꯇꯤꯌꯥꯅꯣ ꯐꯦꯟꯁ ꯍꯜꯂꯣ ꯑꯃ ꯆꯦꯟꯖ ꯇꯧꯒꯦꯔꯥ ꯑꯃ ꯁꯤꯟꯕꯤꯔꯨꯁꯤ ꯌꯥꯔꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯣꯅꯝ ꯑꯂꯤꯁꯥ ꯖꯕꯤꯔ ꯈꯥꯟ ꯍꯣꯏ ꯊꯦꯡꯛ ꯌꯨ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯦ ꯑꯦꯗꯚꯥꯟꯁ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯕꯗꯤ ꯍꯌꯦꯡꯗꯒꯤꯗꯤ ꯍꯤꯌꯥꯡꯒꯩ ꯍꯧꯔꯅꯤ ꯉꯁꯤꯕꯨꯗꯤ ꯍꯧꯗ꯭ꯔꯤ ꯑꯗꯣ ꯑꯗꯨꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡ ꯑꯃꯗꯤ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯝꯅꯃꯛꯄꯨ ꯌꯥꯏꯐꯕꯇ ꯑꯣꯏꯃꯤꯟꯅꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯄꯨꯄꯨ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯥꯎꯖꯦꯜꯖꯔꯤ ꯂꯨꯋꯥꯡꯅꯁꯨ ꯌꯥꯏꯐꯕ ꯂꯝꯗꯝ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏ ꯌꯥꯏꯐꯕꯇ ꯑꯣꯏꯃꯤꯟꯅꯔꯁꯤ ꯂꯨꯋꯥꯡ ꯅꯥꯆꯣꯝ ꯆꯤꯜꯂꯛꯄꯁꯤ ꯌꯥꯝ ꯅꯩꯔꯦ ꯏꯆꯦ ꯑꯕꯦꯝ ꯍꯣꯏ ꯃꯩꯇꯩꯒꯤ ꯆꯠꯅꯕꯤ ꯉꯥꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯖꯩ ꯑꯕꯥꯁ ꯄꯨꯁꯝ ꯍꯣꯏ ꯆꯥꯛ ꯆꯥꯖꯔꯛꯑꯦ ꯑꯗꯣꯝꯗꯤ ꯆꯥꯕꯤꯔꯕ꯭ꯔꯥ wish you all the best ꯁꯣꯅꯝ ꯑꯂꯤꯁꯥ ꯊꯦꯡꯛ ꯌꯨ ꯖꯕꯤꯔ ꯈꯥꯟ ꯑꯩ ꯋꯥꯁꯛ ꯉꯥꯛꯄꯅꯤꯀꯣ ꯑꯩ ꯀꯃꯦꯟ ꯐꯥꯔꯁ ꯇꯥꯍꯟꯗꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛ ꯑꯣ ꯉꯁꯤꯁꯦ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯍꯥꯟꯈꯤꯗꯕ ꯃꯥꯜꯂꯦꯀꯣ ꯃꯃꯥꯡꯒꯤꯗ ꯃꯥꯅ ꯍꯥꯏ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯄꯨꯁꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯦꯝ ꯗꯤꯅ ꯍꯥꯟꯅ ꯊꯝꯕꯤꯔꯛꯏ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯏꯆꯟ ꯑꯅꯤꯃꯛ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯌꯨꯀꯣ ꯑꯗꯨꯒ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯁꯅꯨ ꯖꯕꯤꯔ ꯈꯥꯟ ꯍꯣꯏ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯝ ꯀꯨꯏꯅ ꯑꯗꯨꯃꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅꯁꯨ ꯑꯗꯨꯃꯛ ꯅꯨꯡꯁꯤꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯁꯤꯛꯁ ꯈꯝꯕ ꯈꯝꯅꯨꯒꯤ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯑꯕꯣꯟꯃꯩ ꯀꯂꯦꯛꯁꯟ ꯂꯣꯏꯖꯗ꯭ꯔꯤ ꯑꯩꯈꯣই ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯝ ꯄꯥꯏꯖꯔꯤ ꯈꯝꯕ ꯈꯝꯅꯨꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯅꯤ ꯀꯩꯃꯤ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯊꯥꯔꯛꯇꯦꯅ ꯍꯥꯏ ꯀꯩꯃꯤꯁꯦ ꯁꯤꯖꯟ ꯑꯃꯗꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯁꯤꯖꯟ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯈꯤꯅꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯀꯩꯃꯤ ꯁꯤꯖꯟ 6 ꯂꯣꯏꯈ꯭ꯔꯦ 7 ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯁꯤ ꯀꯔꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯛꯂꯒꯦ ꯆꯦ ꯑꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯦꯀꯣ ꯑꯦꯝꯗꯤ ꯁꯩ ꯈꯥꯟꯅ ꯑꯩꯗꯤ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯖꯔꯛꯑꯦ ꯑꯩꯗꯤ ꯁꯦꯕꯣꯠ ꯑꯣꯏꯔꯃ ꯁꯦꯕꯣꯠ ꯆꯥꯔꯛꯑꯦ ꯀꯥꯎꯊꯣꯛꯏꯅꯦ ꯍꯥꯏꯕ ꯉꯥꯛꯇꯪꯁꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯏꯆꯜ ꯑꯅꯤꯃꯛ ꯍꯥꯏꯅ ꯊꯝꯕꯤꯔꯦꯀꯣ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯃꯁꯨ ꯃꯌꯥꯝ ꯋꯤꯁ ꯄꯤꯕꯤꯔꯛꯑꯦ ꯄꯨꯟꯅ ꯄꯨꯟꯁꯤꯜꯂꯒ ꯍꯣꯏ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯐꯕ ꯌꯥꯏꯐꯕꯇ ꯑꯣꯏꯃꯤꯟꯅꯔꯁꯤ ꯑꯕꯦꯝ ꯑꯩꯅ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯔꯛꯑꯦ ꯃꯥꯅ ꯁꯦꯕꯣꯠ ꯆꯥꯔꯛꯑꯦ ꯍꯥꯏꯔꯛꯑꯦ ꯉꯁꯤ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯣꯀꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯣꯏ ꯏꯆꯦ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯗ ꯂꯥꯛꯄꯗ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯗ ꯑꯣꯏꯔꯁꯅꯨꯀꯣ ꯇꯣꯟꯗꯣꯟꯕ ꯅꯣꯡꯊꯣꯡꯕꯝ ꯍꯣꯏ ꯑꯗꯨꯃꯛꯅꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯊꯝꯖꯅꯤꯡꯕꯁꯦ ꯅꯤꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯒꯤ ꯌꯥꯝ ꯍꯦꯟꯅ ꯃꯃꯜ ꯂꯩꯕ ꯍꯔꯥꯎꯕ ꯌꯥꯝꯅ ꯑꯗꯨꯒꯨꯝꯕ ꯅꯨꯃꯤꯠ ꯑꯃꯅꯤ ꯌꯥꯝ ꯈꯧꯔꯥꯡꯅꯁꯨ ꯉꯥꯏꯖꯕ ꯌꯥꯝ ꯇꯥꯡꯅ ꯃꯩꯇꯩꯒꯤ ꯑꯁꯦꯡꯕ ꯀꯨꯝꯍꯩ ꯑꯃꯁꯨ ꯑꯣꯏꯕ ꯑꯗꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝꯃꯛꯀꯤ ꯊꯃꯣꯏꯗ ꯂꯣꯏꯅ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯗꯨꯝ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯡꯗꯅ ꯁꯨꯃꯥꯏꯅꯁꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ
ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯃꯈꯣꯏꯕꯨꯁꯨ ꯏꯪꯅ ꯆꯤꯛꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯇꯅ ꯌꯥꯏꯐꯕꯇ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯊꯝꯖꯒꯦ Thôi Sinam, thank you. Roses and Art like Happy Diwali. Happy Diwali, Da Roses. Da Roses ngasi ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ ꯂꯥꯛꯇꯕ ꯑꯣꯐꯤꯁꯁꯦ ꯑꯩꯈꯣꯏ ꯂꯥꯏꯐꯀꯤ ꯑꯣꯏꯅ ꯂꯥꯛꯄꯅꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯐ ꯑꯣꯏꯕꯒꯤ ꯑꯗꯨꯅ Da Rosesꯁꯨ ꯂꯥꯏꯐꯇ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯦ ꯈꯪꯗꯦ ꯖꯕꯤꯔ ꯈꯥꯟ ꯃꯥꯟꯅꯔꯝꯒꯗ꯭ꯔꯥ ꯈꯟꯕꯅꯦ ꯃꯥꯟꯅꯗ꯭ꯔꯕ꯭ꯔꯥ ꯏꯆꯦ ꯀꯩꯃꯤꯗꯣ ꯂꯦꯞꯄꯕ꯭ꯔꯣ ꯅꯃꯥꯔꯛꯄꯝ ꯔꯣꯕꯤꯟꯁꯟ ꯁꯤꯖꯟ 6ꯇꯤ ꯂꯣꯏꯈꯤꯕꯒꯤꯀꯣ ꯃꯇꯝ ꯈꯔ ꯁꯤꯖꯟ ꯑꯃ ꯂꯣꯏꯕꯒꯤ ꯕ꯭ꯔꯦꯛ ꯂꯩꯕꯅꯦ ꯄꯨꯔꯥ ꯂꯦꯞꯄꯗꯤ ꯅꯠꯇꯦ ꯑꯅꯧꯕ ꯁꯤꯖꯟ ꯑꯃꯃꯨꯛ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯦꯡꯃꯤꯟꯅꯁꯦ ꯀꯩꯃꯤ ꯀꯔꯝ ꯀꯥꯟꯗ ꯄꯨꯊꯣꯛꯀꯗꯣꯏꯅꯣꯅ ꯑꯃꯨꯛꯁꯨ ꯊꯥꯕꯤꯔꯛꯏꯀꯣ ꯀꯩꯃꯤꯒꯤ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯈꯤꯕꯗꯨꯅꯦ ꯑꯃꯨꯛ ꯀꯟꯅ ꯊꯝꯖꯒꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯕꯤꯔꯣ ꯁꯤꯖꯟ ꯑꯃ ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯂꯥꯛꯂꯦ ꯂꯥꯏꯔꯕ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗꯤ ꯀꯞꯂꯤꯗ꯭ꯔꯥ ꯈꯜꯂꯤ ꯅꯤꯉꯣꯜꯁꯨ ꯃꯤꯠꯂꯨ ꯏꯔꯥ ꯁꯤꯟꯊꯔꯝꯅꯤ ꯈꯟꯕꯗ ꯋꯥꯏ ꯂꯥꯟꯅꯪꯅ ꯑꯋꯥꯕꯁꯤ ꯄꯤꯔꯦ ꯃꯀꯛ ꯃꯌꯨꯡ ꯐꯨꯔꯨꯞ ꯃꯁꯤ ꯑꯋꯥꯕꯁꯤ ꯂꯣꯏꯅ ꯅꯪꯉꯦ ꯑꯗꯨꯕꯨ ꯋꯥꯕꯁꯤꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯈ꯭ꯔꯒ ꯍꯣꯏ ꯋꯥꯗꯦ ꯍꯥꯏꯕꯗꯤ ꯅꯥꯊꯩꯔꯣ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯂꯣꯏꯅ ꯋꯥꯅꯔꯦ ꯑꯗꯨꯕꯨ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ATꯒꯤ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡꯅ ꯑꯗꯨꯃꯥꯏꯅ ꯆꯥꯛꯀꯧꯔꯅꯤꯅ ꯇꯥꯖꯩ ꯑꯗꯨꯅ ꯆꯥꯛꯀꯧꯕꯁꯤꯗꯪꯗꯤ ꯃꯥꯡꯍꯟꯅꯤꯡꯗꯕꯒꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯁꯤ ꯑꯗꯨꯒ ꯏꯪꯅ ꯆꯤꯛꯅ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨꯅ ꯊꯝꯖꯒꯦ ꯉꯁꯤꯗꯤ ꯀꯩꯃꯤꯒꯤ ꯀꯃꯦꯟ ꯌꯥꯝꯅ ꯂꯥꯛꯑꯦꯀꯣ ꯀꯩꯃꯤ ꯊꯥꯔꯛꯀꯗꯧꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅ ꯊꯥꯡꯖꯝ ꯖꯦꯀꯤꯅꯁꯨ ꯊꯝꯕꯤꯔꯛꯏ ꯊꯥꯡꯖꯝ ꯖꯦꯀꯤ ꯀꯩꯃꯤꯁꯦ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯁꯤꯖꯟ 6 ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤ ꯑꯗꯨꯅ ꯁꯤꯖꯟ 7ꯗꯤ ꯈꯔ ꯋꯥꯠꯀꯗꯕ ꯃꯥꯜꯂꯦ ꯍꯣꯔꯦꯟ ꯃꯩ ꯊꯥꯟꯗꯣꯏꯔꯣ ꯆꯦ ꯑꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯃꯣꯏꯔꯥꯡꯂꯩꯃ ꯑꯣꯏꯅꯥꯝꯅ ꯃꯣꯏꯔꯥꯡꯂꯩꯃ ꯃꯁꯤ ꯈꯪꯗꯦ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯑꯅꯤ ꯍꯥꯏꯕꯁꯦ ꯎꯕꯤꯗꯦ ꯑꯕꯦꯝ ꯎꯍꯧꯗ꯭ꯔꯦ ꯁꯥꯎ ꯌꯥꯗꯦꯀꯣ ꯍꯧꯖꯤꯛ ꯎꯕꯒ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯁꯅꯝ ꯀꯩꯃꯤ ꯁꯟꯗꯣꯔꯛꯑꯔꯣꯏꯗ꯭ꯔꯥ ꯁꯕꯤꯔ ꯃꯥꯏꯕꯝ ꯀꯩꯃꯤꯁꯦ ꯉꯁꯤꯁꯦ ꯀꯩꯃꯤꯒꯤ ꯀꯃꯦꯟꯁꯦ ꯌꯥꯝ ꯍꯦꯟꯅ ꯂꯥꯛꯄ ꯃꯥꯜꯂꯤꯀꯣ ꯃꯇꯝ ꯈꯤꯇꯪꯗꯤ ꯉꯥꯏꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯖꯟ 6 ꯂꯣꯏꯈꯤꯕꯗ ꯉꯥꯏꯔꯤꯗꯅꯀோ toꯉꯥꯟ toꯉꯥꯟꯕ ꯋꯥꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯗꯨꯝ ꯍꯧꯖꯤꯛꯁꯦ ꯈꯝꯕ ꯈꯝꯅꯨ ꯍꯦꯔꯥꯆꯟꯗ꯭ꯔ ꯃꯌꯥꯝꯅ ꯂꯣꯏꯁꯤꯜꯍꯧꯗ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯣ ꯍꯥꯏꯕꯗꯣ ꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯦ ꯄꯥꯏꯈꯠꯂꯤꯕ ꯍꯧꯖꯤꯛꯁꯦ ꯑꯗꯨꯅ ꯈꯔꯗꯤ ꯉꯥꯏꯗꯕ ꯌꯥꯔꯔꯣꯏ ꯑꯗꯨꯕꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯀꯦ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯂꯥꯎꯋꯦꯅ ꯍꯥꯏꯌꯦꯀꯣ ꯃꯌꯥꯝꯒꯤꯗꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯂꯥꯎꯕ꯭ꯔꯥ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯕꯤꯌꯨꯅꯦ ꯑꯗꯨꯒ ꯀꯃꯦꯟꯇ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯑꯩꯅ ꯉꯥꯡꯉꯛꯄꯗ ꯂꯥꯎꯏꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅꯒ ꯂꯦꯡꯕꯗꯒ ꯊꯦꯡꯕꯒꯤ ꯑꯣꯏꯔ ꯖꯥꯠꯂꯥ ꯑꯗꯨ ꯍꯥꯏꯐꯦꯠꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯚꯤꯛꯇꯣꯔꯤꯌꯥ ꯋꯥꯏꯈꯣꯝ ꯅꯨꯡꯉꯥꯏꯔꯤꯌꯦ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯁꯤꯁꯇꯔ ꯑꯅꯤꯅ ꯊꯝꯕꯤꯔꯛꯏꯀꯣ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯕꯤꯔꯦꯟꯗ꯭ꯔ ꯃꯥꯏꯕꯝꯆꯥ ꯏꯆꯦ ꯉꯥꯏꯔꯕꯅꯤ ꯀꯩꯃꯤꯗꯣ ꯏꯆꯦ ꯉꯁꯤꯗꯤ ꯏꯆꯦ ꯑꯅꯤꯒꯤ ꯅꯥꯁꯤꯟꯅꯩ ꯊꯦꯡꯛ ꯌꯨ ꯀꯩꯃꯤꯁꯨ ꯑꯗꯨꯝ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯣꯏ ꯌꯥꯝꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯍꯦꯟꯅ ꯉꯁꯤꯁꯦ ꯀꯩꯃꯤꯒꯤ ꯀꯃꯦꯟ ꯌꯥꯝꯅ ꯂꯥꯛꯄꯗꯣ ꯏꯍꯦꯟ ꯍꯦꯟꯅ ꯎꯏꯌꯦꯕꯀꯣ ꯎꯕꯗꯧꯅ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯄꯥꯝꯕꯗꯣ ꯑꯩꯈꯣꯏꯁꯨ ꯊꯨꯡꯍꯟꯅꯕ ꯍꯣꯠꯅꯖꯒꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤꯅ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯁꯨꯝ ꯍꯟꯖꯤꯟ ꯍꯟꯖꯤꯟꯁꯨ ꯍꯣꯏ ꯍꯥꯏꯈ꯭ꯔꯁꯨ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯉꯁꯤꯗꯤ ꯗꯥꯏꯂꯣꯛ ꯑꯏꯪꯕ ꯈꯔ ꯇꯥꯁꯦ ꯆꯦ ꯃꯌꯥꯝ ꯂꯥꯏꯛ ꯇꯧꯁꯜꯂꯣꯅ MD ꯁꯩꯠ ꯈꯥꯅꯁꯨ ꯍꯥꯏꯕꯤꯔꯛꯏꯀꯣ ꯍꯣꯏ ꯑꯏꯪꯕ ꯑꯇꯞꯄ ꯅꯨꯡꯁꯤꯕ ꯗꯥꯏꯂꯣꯛ ꯇꯥꯊꯣꯛꯁꯦ ꯉꯁꯤꯗꯤ ꯁꯥꯎꯟ ꯈꯔ ꯆꯦꯛ ꯇꯧꯕꯤꯌꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯌꯥꯝ ꯀꯩꯃꯤꯗꯤ ꯁꯨꯡꯂꯣꯏ ꯂꯣꯏꯍꯜꯂꯣꯏ ꯄꯥꯈꯠꯄꯤꯒꯅꯨ ꯍꯦꯛ ꯂꯣꯏꯈ꯭ꯔꯕ ꯄꯨꯄꯨ ꯐꯣꯛ ꯇꯤꯚꯤ ꯍꯧꯔꯛꯐꯝ ꯈꯪꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯀꯛꯃꯌꯨꯡ ꯐꯥꯔꯨꯛꯅ ꯊꯝꯃꯛꯄꯅꯤ ꯃꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯀꯛꯃꯌꯨꯡ ꯐꯥꯔꯨꯛ ꯍꯧꯕ ꯅꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯕꯁꯨ ꯅꯥꯏ ꯑꯗꯨꯅ ꯈꯔꯗꯤ
ꯂꯣꯏꯈꯤꯕꯁꯨ ꯌꯥꯏ ꯃꯁꯤꯅ ꯍꯧꯔꯛꯐꯝ ꯈꯪꯗꯕꯅꯤ ꯍꯥꯏꯕꯗꯨꯗꯤ ꯇꯥꯍꯟꯕꯤꯒꯅꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯉꯥꯏ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯈꯤꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯅꯦꯠꯁꯤ ꯌꯥꯝ ꯆꯞꯄ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯁꯤꯗ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯑꯕꯦꯝ ꯈꯝꯕ ꯊꯣꯏꯕꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯈꯤꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯍꯥꯞꯄꯛꯀꯗꯣꯏꯅꯣꯅ ꯍꯦꯔꯣꯖꯤꯟꯅ ꯊꯝꯕꯤꯔꯦꯀꯣ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯁꯟꯗꯦ ꯑꯃꯨꯛ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯑꯃꯨꯛ ꯁꯨꯇꯤ ꯑꯗꯨꯃꯥꯏꯅ ꯂꯩꯁꯟꯈꯤꯕꯅꯤꯅ ꯍꯌꯦꯡꯗꯤ ꯉꯝꯃꯔꯣꯏꯕꯀꯣ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯣꯏꯔꯕꯒꯨꯝꯕ ꯑꯗꯨꯝ ꯀꯥꯟꯗ ꯇꯥꯒꯗꯕ ꯃꯥꯜꯂꯤ ꯍꯣꯏ ꯌꯥꯔꯤꯈꯩꯕꯨꯗꯤ ꯑꯩꯈꯣꯏ ꯀꯨꯏꯗꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯅꯥꯎꯔꯦꯝ ꯖꯣꯜꯁꯤꯡ ꯁꯣꯅꯝ ꯏꯕꯥꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯅ ꯑꯩꯅ ꯄꯨꯟꯅ ꯊꯝꯖꯔꯒꯦꯀꯣ ꯀꯩ ꯑꯩ ꯎꯗ꯭ꯔꯦꯀꯣ ꯀꯃꯦꯟ ꯁꯥꯎ ꯍꯥꯏꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯆꯦ ꯍꯥꯏ ꯏꯕꯥꯅꯤ ꯆꯥꯛ ꯆꯥꯖꯔꯛꯑꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯥꯏꯕꯤꯔꯛꯑꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯔꯦꯂꯦꯛꯄꯒꯤꯁꯦ ꯆꯦꯛ ꯄ꯭ꯂꯤꯁ ꯃꯥꯏꯀ꯭ꯔꯣꯐꯣꯟ ꯆꯦꯛ ꯄ꯭ꯂꯤꯁ ꯅꯪꯒꯤꯗ ꯃꯥꯜꯂꯦ ꯑꯩꯒꯤꯗꯣ ꯀꯃꯦꯟ ꯑꯃ ꯎꯏ ꯌꯥꯔꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨꯀꯣ ꯍꯥꯏꯗꯤ ꯑꯅꯤꯃꯛꯁꯦ ꯃꯔꯤ ꯑꯃꯇꯪꯗ ꯂꯥꯛꯄꯅꯤꯅ ꯌꯥꯐꯝꯕꯨꯗꯤ ꯊꯣꯛꯄꯀꯣ ꯍꯣꯏ ꯍꯣꯏ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯕꯤꯌꯨꯅꯦ ꯑꯩꯒꯤꯁꯨ ꯑꯁꯤ ꯁꯣꯅꯝꯗꯒꯤ ꯃꯥꯜꯂꯦ ꯑꯃꯨꯛ ꯍꯥꯏꯕ ꯌꯥꯔꯤꯁꯤ ꯌꯦꯡ ꯏꯕꯥꯅꯤ ꯅꯛꯁꯤꯟꯅꯔꯒ ꯍꯥꯏꯔꯒꯦ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯕ ꯃꯥꯜꯂꯦ ꯏꯕꯥꯅꯤꯒꯤꯁꯦ ꯑꯗꯨꯅꯤ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯆꯦꯛ ꯇꯧꯒꯦꯀꯣ ꯅꯪ ꯑꯃꯨꯛꯇꯪ ꯄꯥꯊꯣꯛꯄꯤꯌꯨ ꯀꯃꯦꯟ ꯀꯩꯀꯥꯁꯦ ꯆꯦꯔꯦꯛ ꯆꯦꯔꯦꯛ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯏꯌꯦ ꯃꯈꯣꯜ ꯑꯃ ꯊꯣꯛꯑꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯅ ꯂꯦꯡꯕꯗ ꯊꯣꯛꯄꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏꯑꯕ ꯉꯥꯏꯈꯣꯀꯣ ꯑꯝꯇꯪ ꯁꯦꯝꯃ ꯌꯦꯡꯒꯦ ꯑꯁꯤ ꯊꯝꯐꯝ ꯅꯥꯇꯩ ꯆꯥꯗ꯭ꯔꯒꯁꯨ ꯍꯦꯛꯇ ꯌꯥꯗꯕ ꯅꯨꯃꯤꯠ ꯌꯥꯎ ꯁꯟꯊꯤ ꯍꯨꯔꯥꯟꯕ ꯏꯕꯦꯝꯍꯜ ꯀꯔꯝ ꯀꯥꯟ ꯊꯥꯒꯠꯄꯤꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯀꯣ ꯉꯁꯤ ꯊꯥꯒꯠꯂꯛꯀꯅꯤ ꯈꯥꯒꯦꯝꯕꯝ ꯑꯕꯦ ꯉꯁꯤ ꯊꯥꯒꯠꯂꯛꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯑꯗꯨꯝ ꯄꯨꯟꯅ ꯌꯦꯡꯕꯤꯌꯣ ꯉꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯅꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯁꯥꯎꯟꯁꯦ ꯑꯗꯨꯝ ꯌꯥꯗ꯭ꯔꯤꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯆꯦ ꯁꯣꯅꯝꯗꯒꯤ ꯃꯥꯜꯂꯦ ꯁꯥꯎꯟ ꯕ꯭ꯔꯦꯛ ꯕ꯭ꯔꯦꯛ ꯂꯥꯎꯔꯤꯁꯦ ꯍꯥꯏ ꯍꯧꯖꯤꯛ ꯃꯥ ꯁꯦꯝꯗꯤ ꯁꯦꯝꯈ꯭ꯔꯦ ꯌꯥꯕ꯭ꯔꯥ ꯁꯦꯝꯈ꯭ꯔꯦ ꯑꯗꯣ ꯌꯦꯡꯉꯣ ꯌꯦꯡꯕꯤꯌꯨꯀꯣ ꯁꯦꯝꯃꯒꯅ ꯍꯦꯟꯅ ꯌꯥꯔꯛꯇ꯭ꯔꯤꯔꯥꯁꯨ ꯈꯪꯗꯦ ꯌꯥꯕ꯭ꯔꯥ ꯌꯦꯡꯕꯤꯌꯣ ꯌꯥꯔꯤꯈꯩ ꯏꯕꯥꯅꯤꯁꯨ ꯂꯦꯡꯗꯅ ꯍꯥꯏꯅꯕ ꯇꯧꯖꯔꯛꯀꯦ ꯀꯣ ꯃꯁꯤ ꯈꯟꯖꯥꯟꯅꯔꯤꯅꯦ ꯑꯩꯁꯨ ꯍꯦꯔꯥꯆꯟꯗ꯭ꯔ ꯀꯔꯝ ꯀꯥꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯀꯗꯣꯏꯅꯣꯅ ꯍꯪꯕꯤꯔꯛꯑꯦ ꯌꯥꯏꯐꯕ ꯈꯣꯟꯖꯦꯡꯕꯝꯅ ꯍꯦꯔꯥꯆꯟꯗ꯭ꯔꯁꯦ ꯃꯇꯝꯗꯤ ꯈꯤꯇꯪ ꯆꯪꯈꯤꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯈꯝꯕ ꯈꯝꯅꯨ ꯂꯣꯏꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯂꯥꯛꯆꯒꯗꯕꯅꯤ ꯌꯥꯝ ꯍꯦꯟꯅꯗꯤ ꯀꯨꯏꯍꯜꯂꯔꯣꯏ ꯈꯣꯏꯅꯧ ꯏꯇꯥꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕ ꯇꯥꯔꯦꯅꯦ ꯏꯆꯦ ꯑꯅꯤꯅ ꯑꯕꯦꯝꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯌꯥꯏꯌꯦ ꯉꯁꯤꯗꯤ ꯈꯔ ꯇꯞꯄ ꯃꯦꯡꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯊꯝꯕꯅ ꯆꯥꯟꯅꯒꯗꯕ ꯃꯥꯜꯂꯦ ꯑꯕꯦꯝ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯇꯧꯖꯒꯦ ꯁꯥꯎꯟꯁꯦ ꯑꯗꯨꯝ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯂꯥꯎꯔꯤꯕ꯭ꯔꯥ ꯁꯥꯎꯟ ꯆꯦꯛ ꯑꯗꯨꯝ ꯇꯧꯔꯤ ꯍꯥꯏꯁꯦ ꯀꯩꯅꯣ ꯏꯕꯥꯅꯤꯃꯛꯀꯤ ꯂꯣꯏ ꯂꯧꯊꯣꯛꯑꯒ ꯍꯥꯞꯄꯁꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯄ꯭ꯔꯤꯛ ꯄ꯭ꯔꯤꯛ ꯍꯥꯏꯁꯦ ꯀꯗꯥꯏꯗ ꯂꯥꯎꯖꯥꯠꯅꯣ ꯑꯁꯤꯗ ꯌꯦꯡꯉꯁꯤꯔ ꯁꯤꯃ ꯀꯥꯏꯗ ꯊꯝꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯝ ꯂꯥꯎꯔꯤ ꯖꯥꯠꯂꯣ ꯍꯧꯖꯤꯛꯁꯦ ꯈꯤꯇꯪ ꯂꯩꯈꯠꯂꯒ ꯑꯩꯈꯣꯏ ꯇꯥꯔꯤꯁꯦ ꯕ꯭ꯂꯨꯇꯨꯠ ꯌꯥꯎꯔꯛꯇ꯭ꯔꯕ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯝ ꯁꯤꯗ ꯊꯥꯗꯣꯛꯑ ꯌꯦꯡꯉꯁꯤꯔꯥ ꯌꯦꯡꯉꯦꯀꯣ ꯂꯥꯎꯗꯤꯌꯦ ꯁꯤꯗꯗꯤ ꯑꯃꯨꯛ ꯁꯤꯗꯗꯤ ꯀꯃꯥꯏꯅ ꯂꯥꯎꯗꯕ ꯇꯧꯔꯤꯅꯣ ꯃꯥꯜꯂꯦ ꯑꯩ ꯌꯥꯝ ꯍꯦꯟꯅ ꯇꯥꯕꯃꯛ ꯑꯣꯏꯗ꯭ꯔꯒꯗꯤ ꯉꯁꯤꯗꯤ ꯑꯗꯨꯝ ꯌꯥꯅ ꯌꯥꯅꯕ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯁꯤꯟꯕꯤꯔꯣ ꯌꯥꯕꯗꯤ ꯑꯩꯈꯣꯏ ꯆꯦꯛꯇꯤ ꯑꯗꯨꯝ ꯇꯧꯖꯔꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗ꯭ꯔꯤ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯁꯤꯗ ꯄꯨꯕꯨꯐꯧ ꯇꯤꯚꯤꯁꯤꯡꯅ ꯁꯤꯡꯅ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯁꯪꯇꯥꯏꯅꯕ ꯍꯥꯏꯗꯧꯕ ꯃꯥꯜꯂꯦ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯀꯥꯏꯋꯥꯏꯗꯅꯣ ꯑꯍꯟ ꯆꯥꯎ ꯅꯥꯎꯔꯦꯝ ꯎꯔꯕ꯭ꯔꯥ ꯎꯔꯦ ꯍꯟꯖꯥꯎ ꯅꯥꯎꯔꯦꯝ ꯍꯣꯏ ꯁꯤꯃꯛ ꯑꯗꯨꯝ ꯊꯝꯖꯅꯤꯡꯉꯦ ꯃꯌꯥꯝꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯁꯦ ꯌꯥꯝꯅ ꯊꯨꯅ ꯐꯍꯟꯅꯤꯡꯉꯦ ꯐꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯒꯤ ꯌꯨꯝ ꯀꯌꯥ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯃꯌꯥꯝ ꯂꯩꯀꯣ ꯊꯥꯗꯣꯛꯑꯒ ꯑꯗꯨꯗꯣ ꯊꯨꯅ ꯍꯟꯖꯜꯂꯒ ꯍꯥꯟꯅꯒꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯣ ꯁꯥꯟꯇꯤ ꯂꯩꯕꯗꯣ ꯄꯥꯝꯖꯩ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯤꯁ ꯇꯧꯖꯒꯦ ꯍꯥꯟꯅꯒꯨꯝꯅ ꯍꯟꯖꯜꯂꯛꯅꯕ ꯌꯥꯔꯦ ꯌꯥꯔꯦ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯍꯥꯏ ꯑꯕꯦꯝ ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯑꯣꯏꯔꯝꯕꯖꯥ ꯂꯦꯡꯕꯁꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯊꯦꯡꯕꯗꯨꯒꯤ ꯍꯣꯏ ꯑꯣꯏꯔꯝꯕꯁꯦ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯍꯣꯏ
ꯑꯗꯨ ꯃꯔꯛ ꯊꯠꯅ ꯅꯨꯡꯉꯥꯏꯅꯕ ꯗꯥꯏꯂꯣग ꯑꯃ ꯍꯥꯟꯅ ꯇꯧꯊꯣꯛꯁꯤ ꯍꯥꯏꯕꯗꯤ ꯗꯥꯏꯂꯣꯒꯀ ꯑꯗꯩꯗꯤ ꯀꯃꯦꯟ ꯄꯥꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯌꯥꯅꯔ ꯆꯠꯄꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯏꯪ ꯇꯞꯄ ꯍꯥꯏꯔꯒꯗꯤ ꯈꯝꯕ ꯈꯝꯂꯨꯗ ꯑꯗꯨꯝ ꯇꯥꯗꯣꯏꯅꯦꯕ ꯈꯝꯊꯣꯏꯕꯤꯒꯤꯗ ꯑꯗꯨꯝ ꯇꯥꯔꯅꯤ ꯏꯕꯥꯅꯤꯒꯤ ꯃꯌꯥꯝꯗ ꯎꯠꯊꯣꯛꯇꯕ ꯃꯇꯦꯛ ꯈꯔ ꯂꯩꯔꯝꯒꯤꯅꯤꯅ ꯂꯩꯕꯅꯤ ꯃꯈꯥ ꯑꯥ ꯅꯍꯥꯟꯒꯤ ꯑꯃ ꯈꯣꯡꯁꯥꯜ ꯎꯖꯦꯗꯨꯗ ꯍꯥꯏꯕꯗꯨꯗꯤ ꯂꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯏ ꯃꯊꯛꯇ ꯑꯗꯨꯏ ꯑꯣꯏꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯗꯤ ꯃꯈꯥꯗ ꯂꯩꯔꯤꯕꯀꯣ ꯃꯈꯥꯒꯤꯗꯨꯗꯤ ꯅꯪ ꯌꯥꯝꯗꯒꯨꯝ ꯇꯧꯕꯅꯤ ꯌꯥꯝꯗꯦ ꯃꯊꯛꯇ ꯌꯦꯡꯕꯤꯌꯨ ꯃꯊꯛꯀꯤꯗꯣ ꯑꯗꯨꯝ ꯇꯧꯁꯤ ꯃꯊꯛꯀꯤ ꯑꯃ ꯌꯥꯎꯈꯤꯕꯗꯣ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯣꯏꯔꯝꯃꯅꯤ ꯑꯗꯨꯗꯤꯀꯣ ꯁ꯭ꯋꯥꯏꯁꯦ ꯁꯅꯥꯖꯤ ꯃꯤꯖꯥꯏꯕꯦꯝ ꯅꯨꯖꯥꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯨꯁꯤ ꯇꯧꯕꯁꯦ ꯌꯦꯡꯉꯣ ꯀꯃꯦꯟꯁꯦ ꯍꯥꯏꯐꯦꯠꯇꯤ ꯄꯥꯒꯦ ꯑꯗꯨꯕꯨ ꯀꯃꯦꯟ ꯀꯥꯟꯕꯁꯨ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯔꯝꯃꯅꯤ ꯗꯥꯏꯂꯣग ꯁꯨꯃꯥꯏꯅ ꯊꯤꯔꯒ ꯂꯩꯔꯦ ꯑꯗꯨꯕꯨ ꯀꯥꯟꯊꯣꯛꯈ꯭ꯔꯦꯅ ꯋꯥꯔꯧꯕꯤꯒꯅꯣ ꯃꯔꯤ ꯃꯔꯤ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯛꯑꯣ ꯍꯦꯔꯥꯆꯟꯗ꯭ꯔ 5 ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯂꯛꯇꯣꯏꯅꯣ ꯍꯪꯕꯤꯔꯛꯏꯀꯣ ꯔꯣꯖꯁ ꯃꯉꯥꯡꯆꯥꯅ ꯍꯦꯔꯥꯆꯟꯗ꯭ꯔꯁꯦ ꯈꯤꯇꯪꯗꯤ ꯇꯞꯀꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯌꯥꯝ ꯍꯦꯟꯅꯗꯤ ꯀꯨꯏꯍꯟꯖꯔꯔꯣই ꯀꯩꯅꯣ ꯍꯥꯟꯅ ꯈꯝꯕ ꯈꯝꯅꯨꯁꯦ ꯍꯥꯟꯅ ꯄꯥꯏꯔꯤ ꯑꯗꯨꯝ ꯌꯥꯅꯔꯒ ꯄꯥꯏꯔꯛꯑꯒꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯞꯅꯕ ꯍꯣꯠꯅꯖꯔꯛꯑꯒꯦ ꯀꯩꯃꯤ ꯁꯥꯔꯤꯗꯨ ꯂꯩꯇ꯭ꯔꯕꯣ ꯀꯩꯃꯤ ꯁꯦꯔꯤꯁꯦ ꯃꯇꯝ ꯈꯔ ꯄꯣꯊꯥꯖꯔꯤ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯆꯦ ꯑꯅꯤ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯂꯥꯏꯚ ꯊꯥꯔꯤꯉꯩꯗ ꯃꯃꯥꯡꯗ ꯐꯪꯍꯧꯗ꯭ꯔꯦ ꯃꯊꯦꯜ ꯍꯥꯎꯈꯤꯕ꯭ꯔꯣ ꯆꯦ ꯁ꯭ꯋꯥꯁꯤꯃꯥ ꯍꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏꯖꯔꯤ ꯃꯃꯥꯡꯒꯤ ꯂꯥꯏꯚꯇ ꯌꯥꯎꯍꯧꯗ꯭ꯔꯒꯁꯨ ꯉꯁꯤꯒꯤ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯈꯥꯡꯉꯦꯝꯕꯝ ꯑꯕꯦ ꯍꯣꯏ ꯗꯥꯏꯂꯣग ꯇꯧꯔꯛꯅꯕ ꯀꯟꯅ ꯁꯤꯗ ꯄ꯭ꯔꯦꯛꯇꯤꯁ ꯌꯦꯡꯅꯔꯤ ꯊꯤꯔꯤ ꯑꯗꯨꯗꯤ ꯗꯥꯏꯂꯣग ꯑꯃ ꯗꯤꯋꯥꯂꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯤꯡꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯝꯗ ꯗꯥꯏꯂꯣग ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯗꯥꯏꯗ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ ꯅꯪ ꯈꯅꯥꯎꯗꯤ ꯑꯆꯥꯟꯕꯤ ꯑꯋꯨꯟ ꯀꯩꯊꯦꯜꯒꯤ ꯆꯤꯗꯥꯏꯗ ꯏꯀꯥꯏꯕ ꯈꯥꯡꯗꯨꯅ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯌꯣꯜꯂꯤꯕꯤ ꯅꯨꯖꯥ ꯑꯁꯤ ꯎꯕ꯭ꯔꯥ ꯍꯥꯏꯋꯥꯅꯤ ꯁꯦꯅꯨ ꯆꯔꯩ ꯐꯤꯅ ꯃꯥꯏꯊꯣꯡ ꯀꯨꯞꯂꯤꯕꯤ ꯁꯛꯍꯦꯟꯕꯤ ꯅꯨꯖꯥꯁꯦ ꯅꯅꯥꯏ ꯁꯦꯅꯨꯁꯨ ꯎꯖꯔꯤ ꯃꯖꯥꯏꯕꯦꯝꯃ ꯍꯥꯏ ꯆꯤꯡꯂꯧ ꯁꯛꯇꯝ ꯑꯁꯦ ꯁꯛꯈꯪꯗꯕ ꯇꯝꯕ ꯑꯗꯨꯒ ꯆꯤꯡꯂꯧ ꯁꯛ ꯃꯥꯟꯅꯈ꯭ꯔꯦꯗꯀꯣ ꯆꯥꯟꯕꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯆꯤꯡꯂꯧ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯨꯁꯤ ꯈꯣꯏꯅꯧ ꯏꯇꯥ ꯁꯥꯟꯅꯔꯨꯁꯤ ꯁꯥꯟꯅꯁꯤ ꯃꯖꯥꯏꯕꯦꯝꯃ ꯅꯨꯖꯥꯏ ꯅꯥꯛꯇ ꯈꯣꯡꯗꯣꯏꯔꯁꯤ ꯈꯝꯂꯨꯒꯤ ꯃꯇꯦꯛ ꯑꯃ ꯑꯗꯨꯝ ꯀꯥꯟꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯊꯣꯏꯕꯤꯒꯤ ꯂꯥꯛꯄꯩ ꯃꯇꯥꯡꯗꯣ ꯊꯣꯏꯕꯤ ꯁꯦꯅꯨ ꯑꯗꯨꯗꯩ ꯑꯃꯨꯛ ꯍꯧꯔꯛꯀꯦꯀꯣ ꯄꯥꯃꯦꯜ ꯁꯤꯡꯖꯥ ꯌꯣꯜꯂꯤꯕꯤ ꯆꯅꯨ ꯂꯩꯔꯥꯡ ꯃꯥꯟꯕꯤꯌꯣ ꯄꯂꯦꯝ ꯄꯟꯊꯧꯅ ꯂꯝꯂꯦꯟ ꯀꯩꯗ ꯈꯣꯡꯁꯥꯟꯈ꯭ꯔꯕꯒꯦ ꯅꯨꯖꯥꯒꯤ ꯀꯣꯂꯣꯏꯅ ꯀꯔꯤ ꯀꯧꯕꯒꯦ ꯀꯦꯒꯦ ꯀꯔꯤ ꯂꯩꯀꯥꯏꯗ ꯂꯩꯕꯅꯣ ꯄꯥꯏ ꯃꯅꯨꯡꯗ ꯆꯤꯡꯅꯗꯅ ꯌꯋꯥ ꯐꯤꯒꯩ ꯁꯦꯡꯕꯤꯌꯣ ꯈꯣꯏꯅꯧ ꯏꯇꯥ ꯁꯥꯟꯅꯁꯦ ꯈꯝꯂꯨꯅ ꯀꯨꯝꯕꯗ ꯍꯥꯏꯐꯦꯠ ꯈꯨꯝꯖꯔꯒꯦ ꯀꯦꯒꯦꯗ ꯂꯝꯖꯥꯅꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯅ ꯂꯥꯏꯔꯕꯤ ꯀꯧꯏ ꯃꯣꯏꯔꯥꯡ ꯈꯨꯟꯊꯛ ꯃꯆꯥꯅꯤ ꯁꯣꯏꯔꯔꯣꯏ ꯃꯁꯥꯏ ꯁꯣꯏꯔꯔꯣꯏ ꯃꯖꯥꯏꯕꯦꯝꯃ ꯁꯤꯐꯧꯇꯪ ꯂꯣꯏꯁꯟꯁꯤꯀꯣ ꯊꯦꯡꯀ꯭ꯌꯨ ꯃꯈꯥ ꯇꯥꯔꯛꯄꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯍꯥꯏꯗꯅ ꯈꯔꯁꯨ ꯑꯗꯨꯝ ꯂꯩꯔꯝꯒꯗꯕ ꯃꯥꯜꯂꯤ ꯀꯃꯦꯟ ꯃꯁꯤ ꯀꯥꯟꯈꯤꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯍꯜꯂꯒ ꯊꯥꯕꯤꯔꯛꯑꯣ ꯏꯕꯥꯅꯤꯅ ꯗꯥꯏꯂꯣग ꯇꯧꯕꯁꯦ ꯍꯦꯛꯇ ꯀꯥꯟꯈꯤꯕ ꯌꯥꯎꯕꯅꯦꯕꯀꯣ ꯍꯦꯄꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁ ꯌꯦꯡꯕ ꯌꯥꯎꯔꯗꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤꯁꯇ ꯁꯤꯖꯤꯟꯅꯈꯤꯕ ꯒꯥꯔꯤꯗꯨ ꯑꯃ ꯑꯀꯛ ꯃꯃꯤꯡ ꯐꯔꯨꯛꯀꯤ ꯀꯣꯏꯁꯟꯁꯦ ꯖꯥꯠꯅꯤ ꯁꯤ ꯂꯩꯔꯦ ꯑꯕꯦꯝ ꯄꯨꯌꯥꯝꯗꯩ ꯑꯩꯗꯤ ꯁꯥꯎꯟ ꯌꯥꯗ꯭ꯔꯁꯨ ꯏꯆꯦ ꯑꯅꯤꯒꯤ ꯁꯛ ꯎꯕꯁꯤꯅ ꯄꯦꯟꯖꯔꯦ ꯒꯥꯔꯤ ꯃꯈꯣꯜ ꯈꯔ ꯇꯥꯏ ꯑꯕꯦꯝ ꯍꯣꯏ ꯍꯧꯖꯤꯛꯁꯦ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯃꯌꯥꯒꯤ ꯒꯥꯔꯤ ꯌꯥꯝ ꯆꯤꯟꯕ ꯃꯇꯝꯗꯣ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯗꯤ ꯃꯦꯟ ꯔꯣꯗ ꯃꯅꯥꯛꯇꯒ ꯑꯣꯏꯕꯒꯤ ꯉꯥꯛ ꯂꯩꯔ ꯑꯃꯨꯛ ꯊꯣꯛ ꯄꯦꯠꯄꯥ ꯁꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯇꯥꯔꯅꯤ ꯑꯗꯨꯕꯨ ꯂꯥꯏꯚꯁꯦ ꯑꯗꯨꯝ ꯊꯋꯥꯏ ꯌꯥꯎꯅ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯑꯁꯤꯁꯦ ꯀ꯭ꯂꯣꯖ ꯇꯧꯔꯝꯃꯗꯤ ꯐꯗꯧꯅꯤ ꯏꯕꯥꯅꯤꯁꯦ ꯀꯤꯌꯥꯝ ꯑꯟꯖꯂꯤꯅ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯆꯦ ꯑꯅꯤꯅ ꯊꯝꯃꯛꯄꯁꯦ ꯌꯧꯔꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯟꯖꯂꯤ ꯎꯗꯕ꯭ꯔꯥ ꯉꯁꯤ ꯈꯤꯇꯪ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯆꯪꯂꯛꯄꯁꯦ ꯂꯥꯏꯚ ꯌꯦꯡꯕ ꯉꯝꯂꯔꯣꯏꯅ ꯆꯦꯜꯂꯛꯄꯅꯦ ꯅꯪꯉꯔꯣꯏꯅ ꯋꯤꯜꯖꯤꯠ ꯑꯉꯣꯝ
ꯀꯩꯁꯨ ꯊꯦꯡꯗ꯭ꯔꯤꯌꯦ ꯀꯩꯅꯣꯗꯪ ꯃꯤꯅꯠ 19ꯗꯪ ꯍꯧꯖꯤꯟꯕꯗ ꯉꯥꯏꯔꯤꯕꯀꯣ 54 ꯑꯗꯨꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯆꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯝ ꯌꯥꯎꯕꯤꯌꯣ ꯚꯤꯗꯤꯑꯣ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯑꯅ ꯊꯝꯕꯤꯔꯛꯏ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯑꯕꯨꯡ ꯆꯦ ꯈꯝꯕ ꯊꯣꯏꯕꯤꯗꯣ ꯊꯥꯒꯠꯂꯛꯈꯤꯔꯣꯏꯗ꯭ꯔꯣ ꯆꯦꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯑꯕꯦꯝꯅ ꯈꯝꯕ ꯊꯣꯏꯕꯤꯁꯦ ꯑꯕꯦꯝ ꯊꯥꯒꯠꯂꯛꯀꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯏꯖꯔꯤꯁꯦ ꯈꯝꯕ ꯈꯝꯅꯨꯅꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯗꯨꯝ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯃꯛꯑꯗꯕꯅꯤ ꯉꯥꯏꯕꯤꯔꯝꯃꯣ ꯑꯕꯦꯝ ꯋꯦꯌꯔꯁꯦ ꯂꯨꯁ ꯑꯣꯏꯕ ꯌꯥꯎꯕ ꯃꯥꯜꯂꯦꯅ ꯍꯥꯏꯌꯦ ꯉꯁꯤꯒꯤꯁꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯇꯧꯔꯤꯕ꯭ꯔꯣ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯧꯖꯤꯛꯁꯦ ꯁꯨꯝ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯝ ꯀꯃꯦꯟꯇ ꯊꯝꯕꯤꯔꯛꯑꯣꯀꯣ ꯑꯦꯝꯗꯤ ꯁꯥꯗꯨꯀꯨꯔ ꯀꯣ ꯀꯃꯦꯟ ꯄꯥꯕꯤꯔꯛꯑꯣ ꯑꯍꯥꯟꯕꯅꯤꯅ ꯊꯝꯃꯛꯑꯦ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯑꯍꯥꯟꯕꯁꯤꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯎꯔꯦ ꯄꯥꯊꯣꯛꯆꯔꯦ ꯂꯥꯏꯚꯁꯤꯗꯁꯨ ꯇꯔꯥꯝ ꯌꯥꯎꯖꯔꯤ ꯑꯗꯨꯃꯛ ꯂꯣꯏꯕ ꯐꯥꯎꯕ ꯌꯥꯎꯕꯤꯌꯣ ꯍꯦꯔꯥꯆꯟꯗ꯭ꯔ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯀꯣ ꯗꯦꯕꯦꯟ ꯊꯧꯅꯥꯎꯖꯝ ꯍꯦꯔꯥꯆꯟꯗ꯭ꯔꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯑꯒꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯄꯦꯟꯗꯤꯡ ꯂꯩꯍꯧꯔꯤꯕꯁꯤꯡ ꯈꯝꯕ ꯈꯝꯅꯨ ꯍꯦꯔꯥꯆꯟꯗ꯭ꯔ ꯀꯥꯎꯕ ꯆꯤꯡꯁꯥꯡ ꯂꯥꯛꯄ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯌꯥꯔꯤꯈꯩ ꯑꯊꯨꯕ ꯃꯇꯝꯗ ꯃꯌꯥꯝꯗ ꯑꯗꯨꯃꯛ ꯎꯍꯟꯖꯔꯛꯑꯒꯦ ꯁꯤꯁꯇꯔ ꯍꯣꯔꯔꯒꯤ ꯃꯔꯛ ꯃꯔꯛꯇ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤꯔꯛꯑꯣꯅ ꯙꯤꯔꯦꯟꯗ꯭ꯔ ꯃꯥꯏꯕꯝ ꯆꯥꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯍꯣꯏ ꯙꯤꯔꯦꯟꯗ꯭ꯔ ꯌꯥꯅꯔꯒ ꯑꯗꯨꯝ ꯆꯠꯀꯦ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃꯨꯛ ꯑꯗꯩꯗꯤ ꯍꯣꯔꯔ ꯑꯃꯨꯛ ꯇꯣꯉꯥꯟꯕ ꯄꯨꯋꯥꯔꯤ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯩꯅꯔ ꯌꯥꯅꯔꯒ ꯆꯠꯀꯦ ꯍꯣꯔꯔꯁꯨ ꯑꯗꯨꯃꯛ ꯄꯨꯖꯔꯛꯀꯦ ꯃꯣꯏꯔꯥꯡꯂꯩꯃ ꯑꯣꯏꯅꯥꯝꯅ ꯁꯟꯊꯤ ꯍꯨꯔꯥꯟꯕꯤ ꯏꯕꯦꯝꯍꯜꯗꯣ ꯀꯔꯝ ꯀꯥꯟꯗ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯣ ꯆꯦꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯃꯣꯏꯔꯥꯡꯂꯩꯃ ꯉꯁꯤ ꯑꯗꯨꯝ ꯑꯞꯂꯣꯗ ꯇꯧꯔꯛꯑꯅꯤ ꯉꯁꯤ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯔꯅꯤ ꯌꯨꯅꯤꯛ ꯒꯦꯃꯔ ꯇꯔꯥꯝ ꯌꯥꯎꯖꯔꯤ ꯊꯝꯅꯧꯖꯔꯤ ꯌꯨꯅꯤꯛ ꯒꯦꯃꯔ ꯅꯤꯇꯤꯁ ꯂꯩꯇ꯭ꯔꯣ ꯑꯣ ꯑꯦꯝꯗꯤ ꯁꯥꯗꯨꯀꯨꯔ ꯅꯤꯇꯤꯁꯁꯦ ꯂꯩꯇꯦ ꯌꯥꯝ ꯇꯣꯏꯅ ꯂꯩꯕ ꯁ꯭ꯇꯥꯐ ꯑꯃ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯦ ꯗꯥ ꯅꯤꯇꯤꯁꯁꯦ ꯗꯕꯤꯡꯗꯗꯤ ꯌꯥꯝꯅ ꯑꯆꯧꯕ ꯔꯣꯜ ꯑꯃꯈꯛ ꯂꯧꯕꯤ ꯗꯕꯤꯡꯒꯤ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯃꯥꯏꯅ ꯂꯥꯛꯑꯒ ꯌꯥꯎꯋꯤ ꯃꯥꯒꯤꯁꯨ ꯇꯣꯉꯥꯟꯕ ꯊꯕꯛ ꯊꯦꯇꯔꯒꯤ ꯀꯩꯒꯤ ꯑꯆꯤꯟꯕ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ ꯑꯗꯨꯝ ꯑꯣꯐꯤꯁ ꯑꯋꯔꯗꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯁ꯭ꯇꯥꯐꯇꯨꯃꯗꯤ ꯃꯥ ꯑꯣꯏꯖꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯗꯤ ꯂꯩꯖꯗ꯭ꯔꯦ ꯃꯃꯥꯡꯒꯤ ꯀꯃꯦꯟꯗꯁꯨ ꯅꯤꯇꯤꯁ ꯍꯪꯕꯤꯔꯛꯄ ꯌꯥꯎꯈꯤꯕꯅꯤ ꯋꯤꯜꯖꯤꯠ ꯑꯉꯣꯝꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯅ ꯂꯥꯛꯄꯗ ꯅꯥꯗ ꯌꯦꯛꯇ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯔꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯍꯣꯏ ꯋꯤꯜꯖꯤꯠ ꯑꯉꯣꯝ ꯑꯩꯈꯣꯏꯁꯨ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗ ꯌꯥꯏꯐꯕꯇ ꯑꯣꯏꯃꯤꯟꯅꯁꯦꯅ ꯊꯝꯖꯒꯦ ꯆꯦꯆꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯅꯥꯎꯕ ꯍꯣꯏ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯀꯩꯃꯤ ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯛꯇꯣꯏꯅꯣ ꯀꯩꯃꯤꯁꯦ ꯃꯇꯝꯗꯤ ꯈꯔ ꯋꯥꯠꯈꯤꯗꯕ ꯃꯥꯜꯂꯦ ꯆꯞ ꯆꯥꯅ ꯍꯥꯏꯕ ꯉꯝꯖꯗꯦ ꯑꯗꯨꯕꯨ ꯍꯥꯞꯇꯤ ꯍꯥꯞꯄꯛꯈꯤꯅꯤ ꯀꯩꯃꯤꯒꯤ ꯃꯌꯥꯝ ꯂꯥꯛꯑꯦꯀꯣ ꯔꯇꯟ ꯁꯨꯔꯨꯡꯕꯝꯅ ꯑꯃꯨꯛ ꯍꯥꯏꯕꯤꯔꯛꯑꯦ ꯀꯩꯃꯤ ꯀꯩꯗꯧꯔꯒꯦ ꯑꯗꯩ ꯃꯊꯪꯗ ꯋꯥꯍꯦꯡꯕꯝ ꯄ꯭ꯔꯤꯌꯥꯅ ꯑꯃꯨꯛ ꯀꯩꯃꯤ ꯁꯤꯖꯟ 7 ꯉꯥꯏꯕꯗ ꯋꯥꯔꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯀꯩꯃꯤꯁꯦ ꯉꯁꯤꯒꯤ ꯂꯥꯏꯐꯁꯦ ꯌꯥꯝ ꯍꯦꯟꯅ ꯀꯩꯃꯤꯒꯤ ꯑꯣꯏꯅ ꯂꯥꯛꯄꯗꯧꯅ ꯇꯧꯋꯤꯀꯣ ꯑꯗꯣ ꯍꯣꯏ ꯀꯩꯃꯤꯁꯦ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯁꯤꯕꯤ ꯌꯥꯝꯅ ꯄꯥꯝꯅꯩ ꯑꯗꯨꯕꯨ ꯁꯤꯖꯟ ꯑꯃ ꯂꯣꯏꯈꯤꯕꯒꯤ ꯃꯥꯒꯤ ꯋꯥꯔꯤ ꯄ꯭ꯂꯣꯠ ꯁꯥꯒꯠꯄ ꯀꯦꯔꯦꯛꯇꯔ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯑꯗꯩꯗꯤ ꯑꯩꯈꯣꯏꯅ ꯂꯣꯏꯁꯤꯟꯈꯤꯗꯕ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯈꯔ ꯂꯩꯕꯁꯦ ꯁꯤꯁꯦ ꯁꯦꯝꯅꯕ ꯍꯣꯠꯅꯕ ꯀꯥꯟꯗ ꯀꯩꯃꯤꯁꯦ ꯑꯃꯨꯛ ꯃꯇꯝꯈꯔ ꯂꯦꯞꯆꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯁꯥꯎꯕ ꯌꯥꯗꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯄꯨꯅꯕ ꯍꯣꯠꯅꯖꯒꯦ ꯕꯦꯝꯄꯨ ꯌꯥꯝꯅ ꯆꯦ ꯑꯅꯤꯒꯤ ꯗꯥꯏꯂꯣग्ꯁꯨ ꯌꯥꯝ ꯐꯖꯩꯌꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯆꯦ ꯑꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯊꯦꯡꯀ꯭ꯌꯨ ꯑꯕꯦꯝ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯂꯤꯁꯥ ꯁꯣꯅꯝ ꯍꯥꯏꯅ ꯏꯟꯁꯄꯥꯌꯔꯗ ꯊꯝꯕꯤꯔꯛꯑꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤꯅ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯀꯤ ꯂꯞ ꯁ꯭ꯇꯣꯔꯤ ꯌꯨꯅꯤꯛ ꯒꯦꯃꯔ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯜꯒꯤ ꯋꯥꯔꯤꯁꯤ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯈꯝꯅꯨꯁꯨꯅꯤ ꯑꯗꯣ ꯃꯕꯥꯅꯤꯒꯤꯁꯨ ꯔꯣꯃꯥꯟꯁ ꯑꯗꯩꯗꯤ ꯂꯧꯁꯤꯟꯕ ꯌꯥꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯃꯌꯥꯝ ꯌꯥꯎꯔꯤ ꯔꯣꯃꯥꯟꯁꯇꯣꯁꯨ ꯌꯦꯡꯕꯤꯌꯣ ꯑꯗꯨ ꯅꯥꯊꯩꯔꯒ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡꯁꯨ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯣꯅ ꯊꯝꯖꯒꯦ ꯀꯨꯏꯃꯜꯂꯦ ꯉꯥꯏꯕ ꯋꯥꯔꯦ ꯍꯦꯔꯥꯆꯟꯗ꯭ꯔ ꯉꯥꯏꯕꯁꯦ ꯍꯣꯏ ꯈꯔꯗꯤ ꯑꯗꯨꯝ ꯀꯨꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤ ꯃꯔꯛꯇꯈꯔ ꯌꯥꯟꯈꯤꯕꯒꯤ ꯕ꯭ꯔꯦꯛꯈꯔ ꯂꯩꯈꯤꯕꯗꯣ ꯑꯃꯃꯨꯛ ꯄꯥꯏꯁꯜꯂꯨꯕ ꯑꯗꯣ ꯇꯤꯚꯤꯒꯤ ꯑꯣꯏꯕꯅꯤ나 ꯄꯥꯏꯗꯕꯁꯨ ꯌꯥꯗꯕ ꯑꯗꯨꯅ ꯁ꯭ꯇꯥꯐ ꯃꯁꯤꯡꯗꯤ ꯋꯥꯠꯂꯛꯄꯅꯤꯅ ꯂꯣꯏꯕ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯒꯦ
Happy Diwali Elisa Sonam haina thambireiko batamsingda Happy Diwali Diwali du live sida taramna ukchari Loiba fauba du mamit yeng tabiyo sound do yadre che Ai khangdre upai sound je leitre kamai tawdino Sida kitang yengsira pai bana phadeiron ai pai da bagi oisala khangdare Pairagana hena lauraba male khan ha Pairagana hena laudo male ba sidam tang sema Ngarado sino kona raksu khangdre tawis pai ga yang sa Isam kem tawdre na hare sidmi ahanjaw na re ai sum side district tawda toira khangdre pai ga Yenga se Jason amgi ngarang picture story du sem nungai Jason hoi abem ngarang do keno oibane syllabus ki wari oibane bako sigumba syllabus ki wari su dum marang marak ta yanara kanda porake Santiuran bada Santiuran bajakriye laknani uralaga haire yibuka moi forum hoi masidi hala kanda lani puraga pugu folk tv da unit ke maranga si to kahani kaino Diwali amma dai baga do sum dress do manana bana nangai ga mana da ba yega ko dai bani se angau badi indri ba male si ka mana da ba khangde nupi singi phasaba makul hen base traditional dress se lagana hen bagumbane aduduna sumayam ne na nungsibi bane na khanjai kaimigi fencing da question tahange kaimina pai pa khibada kanana on khibata pai khibata makangwayung pharuk na wahang se makhal makhal ne hangbirai se makangwayung pharuk sumai tawjagi nongmadi question hangbagi question answer gi oiba kaimigi sigumbagi program ama semjarake makangwayung pharuk soidana saruk yabiyo makangwayung pharuk na yawba kanda yam hena mapung phaba lab ama oigadra haina su khanjai quiz ki type ta tawpada kha kaimigumna leptabi wari ama pame episode mathang season lahaninge unique gamer hoi kaimi season su anauba ma puraga lakhini aduga tongan ba wari khamba khamnu su hera chandra su adum wari paring oibane aduna sisu dum yengbiyo Happy Diwali haina myam wish myam tawbire ko Happy Diwali mayam punna yai phabata oiminarasi khamba toy bithar o haina maheng bam priyana thambire hoi buheng bum priya ngasaidagi comment sum tawrakpasida wari je mayamda khudol tambase khamba khamnuna hangadore hera chandra su lakpadi lakhini adubu khamba khamnudi athuba matamda mayamna yengba phangbiragani kanigi dialogue amta tawbiro o hai o ngasi je kaimigi dialogue o ngasaidagi kaimi su yam hangbanina adubu kaimigi vocal taragadi amu hena mayamna nungaigadabane adubu madugi khudong chabadumadi ngasigi lab sigi oinadi leitre adubu nupigi character da oina ai khudol tamjage mayamda apamba su dum khanbiro ni character da sigi matang pa men haibira pudo tawsage Moirangda posu moirang sida chawrasu moirangi wari khangdaba yam lei sumaina wari gumba taraga video gumba yengaga phanayamdi khangjare thainagi ariba wari khain lepta dum puthokpira o moirang lei moinamna thambirakpani hoi moirang lei mase bingsu moirang lei ma aduga lamsu moirang ko yam chanabado dumaina oi laibak phabane moirang lei ma moirangda pokpa phangjaba maleba yamda manipur sida pokpagi laibak pharingai mathak sida moirangda mu pokpado yamna documentic sauthok saningai oiramgadrana khalle manipur gi history powari khudingda moirang lamsigi achoba tongan banu nusi bawari kayama lairi adunabu moirang kangleiro lana lairi ni hoi akhoisu ahalaman sing tanaraga lairik singdagi thijalaga tongan ba moirang kangleiro gi moirang gi oiba wari sing puduna laksage singamdraba thawai gi part 2 karam kanda thagat pirakadoiro haine kya manjalina thambire mase chap chana haiba ngamjade singamdraba thawai gi slaman simadi
ꯅꯝꯕꯁꯦ ꯁꯨꯇꯤꯡ ꯇꯧꯕꯁꯦ ꯃꯔꯨꯑꯣꯏꯅ ꯏꯔꯥꯡ ꯅꯨꯡꯂꯥꯡ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣ ꯃꯅꯨꯡ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯑꯗꯨꯝ ꯇꯧꯈꯤꯕ ꯊꯕꯛ ꯑꯣꯏꯔꯗꯤ ꯐꯕꯀꯣ ꯆꯠꯊꯣꯛꯑꯒ ꯑꯃꯨꯛ ꯇꯧꯕꯁꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡꯁꯤꯅ ꯎꯔꯒ ꯁꯨꯇꯤꯡꯒꯤ ꯏꯊꯛ ꯏꯔꯥꯡꯁꯦ ꯑꯣꯏꯅ ꯎꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯗꯨꯃꯥꯏꯅ ꯄꯥꯈꯠꯆꯕ ꯑꯃꯁꯨ ꯂꯩꯕꯀꯣ ꯑꯗꯩꯗꯤ ꯇꯤꯚꯤ ꯑꯣꯜꯂꯛꯄꯒꯤ ꯑꯦꯅꯤꯃꯦꯁꯟ ꯂꯣꯝꯗ ꯀꯣꯛ ꯊꯥꯗꯔꯒ ꯂꯩꯕꯒꯤ ꯑꯃꯨꯛꯁꯨ ꯁꯪꯗꯕꯒ ꯑꯗꯨꯃꯥꯏꯅ ꯌꯥꯟꯖꯟꯅꯔꯒ ꯂꯩꯔꯦ ꯑꯗꯨꯒꯤꯅꯤ ꯍꯥꯏ ꯃꯌꯥꯝ ꯀꯝꯗꯧꯔꯤꯒꯦꯅ ꯃꯥꯏꯀꯝ ꯕꯤꯃꯣꯜ ꯁꯤꯡꯅ ꯊꯝꯕꯤꯔꯛꯏ ꯃꯌꯥꯝꯗ ꯍꯪꯕꯤꯔꯛꯄ ꯀꯣꯏꯁꯟꯅꯤ ꯉꯁꯤ ꯗꯤꯋꯥꯂꯤꯅ ꯂꯥꯛꯄꯗ ꯏꯆꯦ ꯑꯅꯤꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯆꯦ ꯑꯅꯤꯕꯨꯁꯨ ꯅꯨꯡꯉꯥꯏꯕꯇ ꯑꯣꯏꯔꯁꯅꯨ ꯍꯥꯏꯖꯔꯤ ꯍꯥꯏꯅ ꯊꯝꯕꯤꯔꯛꯏꯀꯣ ꯑꯕꯦꯝꯕꯨ ꯌꯥꯝꯅ ꯍꯣꯏ ꯑꯕꯦꯝ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯇ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯐꯕꯇ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯕꯦꯝꯕꯨꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯕ ꯑꯗꯨꯝ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯑꯩꯈꯣꯏꯅ ꯂꯩꯔꯤꯈꯩ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤꯈꯩ ꯑꯗꯨꯝ ꯑꯩꯈꯣꯏꯕꯨꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯕ ꯁꯨꯃꯥꯏꯅ ꯑꯣꯏꯕ ꯉꯝꯕꯤꯌꯣꯅ ꯊꯝꯖꯒꯦ ꯁꯟꯊꯤ ꯍꯨꯔꯥꯟꯕꯤ ꯏꯕꯦꯝꯍꯜ ꯀꯔꯝ ꯀꯥꯟꯗ ꯊꯥꯔꯛꯀꯗꯣꯏꯅꯣꯅ ꯑꯃꯨꯛꯁꯨ ꯀꯃꯦꯟ ꯊꯝꯕꯤꯔꯛꯑꯦ ꯇꯥꯁ ꯁꯟꯊꯤ ꯍꯨꯔꯥꯟꯕꯤ ꯕꯦꯃꯜꯁꯦ ꯉꯁꯤ ꯁꯣꯏꯗꯅ ꯈꯨꯗꯣꯜ ꯇꯝꯖꯒꯗꯧꯔꯤꯕꯅꯤ ꯌꯦꯛ ꯁꯂꯥꯏ ꯁꯣꯅꯝ ꯏꯕꯥꯅꯤꯃꯛꯇꯒꯤ ꯊꯦꯡꯛꯌꯨ ꯊꯦꯡꯛ ꯌꯨ ꯌꯥꯝꯅ ꯀꯤꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯅ ꯌꯨꯅꯤꯛ ꯒꯦꯃꯔꯗ ꯊꯝꯕꯤꯔꯛꯑꯦ ꯌꯨꯅꯤꯒꯦꯃꯔ ꯌꯥꯝ ꯍꯦꯟꯅ ꯀꯤꯕꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯅ ꯑꯉꯥꯡ ꯌꯥꯝ ꯌꯦꯡꯕꯒꯤ ꯑꯍꯟꯁꯨ ꯌꯦꯡꯕꯗꯤ ꯌꯦꯡꯉꯤꯀꯣ ꯑꯗꯣ ꯑꯉꯥꯡ ꯃꯆꯥꯁꯦ ꯌꯥꯝ ꯌꯦꯡꯕꯅ ꯃꯣꯏꯗ ꯌꯥꯝ ꯍꯦꯟꯅ ꯀꯤꯍꯟꯕ ꯀꯥꯟꯗ ꯃꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯩꯅꯣꯝꯃ ꯂꯩꯒꯗꯧꯕ ꯃꯥꯟꯕꯗꯣ ꯍꯤꯌꯥꯡꯂꯊꯧꯕꯤ ꯐꯥꯎꯕꯗ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃ ꯐꯥꯎꯕꯗꯧꯅ ꯇꯧꯋꯦꯕ ꯑꯉꯥꯡꯗ ꯀꯤꯕ ꯑꯗꯣ ꯑꯗꯣ ꯌꯥꯝ ꯍꯦꯟꯅ ꯀꯤꯍꯟꯈꯤꯕꯁꯨ ꯐꯠꯇꯦꯕ ꯑꯗꯨꯗꯨꯅ ꯁꯤꯁꯤꯒꯤ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝ ꯀꯤꯕ ꯋꯥꯔꯤ ꯑꯃꯨꯛ ꯍꯥꯞꯄꯁꯦ ꯅꯨꯡꯉꯥꯏꯖꯗꯦꯕ ꯑꯉꯥꯡꯒꯤꯁꯨ ꯑꯌꯥꯝꯕ ꯑꯣꯏꯀꯣ ꯑꯉꯥꯡꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯌꯦꯡꯕ ꯑꯣꯏꯕꯅꯤꯅ ꯍꯣꯏ ꯑꯗꯨꯒꯤꯅꯤ ꯀꯩꯃꯤ ꯂꯥꯏꯐꯇ ꯌꯥꯎꯍꯟꯕꯤꯔꯛꯑꯣ ꯑꯦꯝꯗꯤ ꯁꯥꯗꯤꯀꯨꯔ ꯉꯁꯤꯗꯤ ꯅꯥꯇꯩ ꯈꯔ ꯆꯥꯖꯗ꯭ꯔꯦꯀꯣ ꯈꯨꯗꯣꯡ ꯆꯥꯗ꯭ꯔꯦ ꯃꯍꯥ ꯗꯥ ꯔꯖꯤꯁ ꯃꯁꯥꯃꯛꯁꯨ ꯂꯩꯇ꯭ꯔꯦ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐ ꯑꯣꯏꯕꯅꯦ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯍꯥꯟꯅꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯁꯟꯗꯦ ꯇꯥꯁꯟꯈꯤꯕꯅꯤꯅ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯣꯐ ꯑꯃ ꯄꯤꯕꯤꯔꯒꯦꯅ ꯍꯥꯏꯕꯗꯒꯤ ꯉꯁꯤꯁꯦ ꯑꯣꯐ ꯂꯩꯕꯅꯦ ꯃꯦꯛꯀꯤꯗꯤ ꯑꯗꯨꯕꯨ ꯂꯥꯏꯚ ꯂꯩꯕꯒꯤ ꯃꯌꯥꯝꯁꯤꯒ ꯁꯨꯡꯀꯥ ꯍꯦꯛ ꯀꯥꯏꯅꯅꯤꯡꯗ꯭ꯔꯦ ꯂꯥꯏꯚ ꯅꯨꯃꯤꯠꯀꯥꯁꯦ ꯂꯥꯏꯚ ꯊꯥꯎꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯣꯏꯔꯦꯕ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯃꯌꯥꯝꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯦꯟꯖꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯑꯗꯨꯅ ꯏꯕꯥꯅꯤ ꯑꯗꯨꯝ ꯂꯥꯛꯑꯁꯦꯅ ꯑꯩꯈꯣꯏ ꯏꯕꯥꯅꯤꯗꯤ ꯂꯥꯛꯑꯦ ꯀꯩꯃꯤꯅ ꯄꯥꯏꯈꯤꯕ ꯇꯥꯗꯣ ꯂꯥꯏꯖꯔꯦꯝꯕꯤꯒꯤ ꯃꯥꯒꯤ ꯇꯥꯅꯦ ꯍꯥꯏ ꯑꯕꯦꯝꯄꯨ ꯌꯥꯝꯅ ꯑꯕꯦꯝꯄꯨ ꯌꯥꯝꯅ ꯃꯀꯪꯃꯌꯨꯡ ꯐꯔꯨꯛꯅ ꯊꯝꯃꯛꯄ ꯀꯣꯏꯁꯟꯗꯨꯒꯤ ꯑꯟꯁꯔ ꯄꯤꯕꯤꯔꯛꯑꯦ ꯃꯀꯪꯃꯌꯨꯡ ꯐꯔꯨꯛꯅ ꯆꯨꯝꯃꯦ ꯂꯥꯜꯂꯦ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯀꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯑꯣ ꯊꯥꯏꯅꯒꯤ ꯋꯥꯔꯤ ꯂꯥꯏ ꯈꯨꯠꯁꯥꯡꯕꯒꯤ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯌꯨꯅꯤꯛ ꯒꯦꯃꯔ ꯂꯥꯏ ꯈꯨꯠꯁꯥꯡꯕꯒꯤ ꯃꯇꯝꯁꯤꯗꯗꯤ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗꯤ ꯌꯥꯎꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯥꯔꯠꯁꯦ ꯀꯩꯅꯣ ꯄꯨꯄꯨ ꯇꯤꯚꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗோ ꯈꯪꯗ꯭ꯔꯤ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨꯒꯤ ꯗꯥꯏꯂꯣꯛꯁꯦ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯣꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟ ꯑꯃ ꯑꯣꯏꯔꯕꯅꯤನ ꯈꯪꯗꯤ ꯈꯪꯉꯤ ꯇꯧꯔꯨꯕ ꯃꯇꯝꯗ ꯌꯥꯝꯅ ꯄꯛꯇꯕ ꯑꯣꯏꯔꯅꯤ ꯃꯃꯥ ꯃꯦꯝ ꯑꯃꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯥꯔꯇꯤꯁꯇꯣ ꯑꯔꯤꯕ ꯉꯥꯛ ꯑꯣꯏꯔꯝꯃꯤꯀꯣ ꯃꯣꯏꯅ ꯂꯧꯕꯤꯔꯝꯃꯤꯕ ꯔꯣꯜ ꯃꯣꯏꯒꯤ ꯚꯣꯀꯦꯜꯗꯣ ꯑꯩꯈꯣꯏꯅ ꯃꯇꯧ ꯇꯝꯕꯗ ꯁꯨꯡꯃꯥꯟ ꯃꯥꯟꯅꯔꯣꯏ ꯁꯨꯡꯄꯛ ꯄꯛꯑꯔꯣꯏ ꯃꯣꯏ ꯑꯣꯏꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯡꯍꯟꯕ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯀꯗꯕꯔ ꯈꯟꯖꯩ ꯑꯗꯨꯅ ꯇꯧꯖꯔꯔꯣꯏꯒꯦ ꯋꯥꯔꯧꯕꯤꯒꯅꯨ ꯆꯦ ꯂꯤꯁꯥꯅ ꯅꯣꯛꯄꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛꯌꯨ ꯃꯔꯛꯇ ꯑꯗꯨꯃꯥꯏꯅ ꯐꯥꯎꯕꯤꯔꯛꯄꯗꯨꯁꯨ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯤ ꯅꯣꯛꯄꯗ ꯍꯤꯡꯆꯥꯕꯤꯗꯧꯅ ꯀꯟꯅ ꯅꯣꯛꯑꯦꯅ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯔꯝꯕꯗꯒꯤ ꯊꯦꯡꯛꯌꯨ ꯀꯩ ꯀꯩ ꯃꯊꯦꯜ ꯆꯥꯟꯅꯔꯒꯦ ꯀꯩ ꯃꯊꯦꯜ ꯆꯥꯟꯅꯒꯦ ꯑꯩꯅ ꯍꯪꯒꯥꯝ ꯆꯥꯔꯛꯑꯦ ꯑꯩ ꯁꯦꯕꯣꯠ ꯆꯥꯔꯛꯑꯦ ꯆꯦ ꯑꯉꯥꯡꯁꯨ ꯂꯩꯕ꯭ꯔꯥ ꯑꯣ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔꯒꯤ ꯃꯆꯥ ꯉꯁꯤ ꯈꯛꯇꯪ ꯊꯣꯛꯂꯛꯄꯅꯦ ꯉꯁꯤꯁꯦ ꯂꯥꯏꯁꯨ ꯈꯣꯏꯔꯝꯒꯗꯕꯀꯣ ꯑꯣꯐꯤꯁꯇ ꯑꯗꯨꯗꯨꯒꯤ ꯐꯦꯃꯤꯂꯤ ꯄꯨꯟꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗꯨꯒꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯉꯥꯡ ꯑꯃ ꯂꯩꯌꯦ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯒꯤ ꯗꯥꯏꯂꯣꯛ ꯇꯧꯕꯤꯔꯛꯑꯣ ꯆꯦ ꯃꯣꯏꯔꯥꯡ ꯂꯩꯃ ꯌꯥꯝ ꯀꯨꯏꯔꯕ ꯑꯣꯏꯀꯣ ꯑꯗꯨꯕꯨ ꯑꯩ ꯅꯤꯡꯗꯤ ꯅꯤꯡꯁꯤꯡꯉꯛꯀꯦ ꯑꯃ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯁꯦ ꯁꯤꯖꯟ 6ꯀꯤꯒ ꯅꯠꯇ꯭ꯔꯦꯕ ꯃꯃꯥꯡ ꯁꯤꯖꯟꯒꯤ ꯑꯣꯏꯈ꯭ꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯃꯥꯏ ꯗꯥꯏꯂꯣꯛꯁꯦ ꯈꯔꯗꯤ ꯀꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯁꯦ ꯂꯥꯏꯖꯔꯦꯝꯕꯤ ꯀꯩꯃꯤ ꯊꯦꯡꯅꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯋꯥꯍꯦꯡꯕꯝ ꯄ꯭ꯔꯤꯌꯥ ꯃꯁꯤ ꯁꯤꯖꯟ 6ꯀꯤ ꯑꯣꯏꯅꯗꯤ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯇꯣꯞꯄ ꯁꯤꯖꯟꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯁ꯭ꯀ꯭ꯔꯤꯞꯇ
ꯊꯦꯡꯅꯔꯛꯄ ꯊꯦꯡꯅꯔꯛꯇꯕ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ ꯆꯥꯎꯕ ꯊꯦꯡꯛ ꯌꯨ Thank you. ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯅ ꯑꯩꯅꯁꯨ ꯍꯥꯏꯖꯈꯤꯕꯗꯣ ꯑꯗꯨꯝ ꯃꯩꯇꯩꯒꯤ ꯏꯅꯥꯠꯀꯤ ꯗ꯭ꯔꯦꯁ ꯁꯦꯠꯂꯛꯄꯁꯤꯗ ꯍꯦꯟꯅ ꯅꯨꯡꯁꯤꯕꯒꯤ ꯐꯖꯊꯣꯛꯄ ꯑꯣꯏꯔꯝꯒꯅꯤꯅ ꯈꯟꯖꯩ ꯆꯦ ꯑꯅꯤꯕꯨ ꯐꯨꯜ ꯁꯞꯄꯣꯔꯠ ꯍꯥꯏꯅ ꯑꯦꯝꯗꯤ ꯁꯗꯤꯛꯀꯨꯔ ꯍꯥꯏꯕ ꯃꯥꯜꯂꯦ ꯁꯗꯤꯛꯀꯨꯔ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦꯀꯣ Thank you. ꯊꯦꯡꯛ ꯌꯨ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯇꯣ ꯈꯔ ꯀꯤꯍꯟꯅꯤꯀꯣ ꯍꯥꯏꯕ ꯃꯥꯜꯂꯦ ꯀꯤꯍꯟꯅꯤꯀꯣ ꯑꯉꯥꯡ ꯀꯤꯔꯁꯨ ꯀꯥꯏꯗꯅꯣ ꯑꯩ ꯎꯗ꯭ꯔꯦ ꯑꯣ ꯀꯤꯍꯜꯂꯛꯑꯣ ꯍꯥꯏꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯇꯣ ꯈꯔ ꯀꯤꯍꯜꯂꯛꯑꯣ ꯑꯉꯥꯡꯅ ꯀꯤꯔꯁꯨ ꯃꯣꯏꯗꯤ ꯀꯤꯕꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏꯕꯗꯤ ꯑꯉꯥꯡꯁꯦ ꯇꯧꯕꯗꯤꯅꯦ ꯃꯈꯜ ꯌꯥꯝꯃꯤ ꯃꯥꯟꯅꯗꯦ ꯃꯤꯗꯁꯨ ꯀꯩꯃꯤ ꯄꯥꯝꯃꯦ ꯈꯝꯕ ꯊꯣꯏꯕꯤ ꯄꯥꯝꯃꯦ ꯍꯤꯔꯥꯆꯟꯗ꯭ꯔ ꯄꯥꯝꯃꯦ ꯍꯥꯏꯅ ꯃꯌꯥꯝ ꯄꯥꯝꯕꯒꯨꯝ ꯑꯉꯥꯡꯗꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯕꯨ ꯑꯗꯣ ꯌꯥꯔꯤꯈꯩ ꯑꯌꯥꯝꯕꯅꯕꯨꯗꯤ ꯑꯀꯤꯕꯁꯦ ꯑꯉꯥꯡꯁꯦ ꯄꯥꯝꯗꯤ ꯄꯥꯝꯕꯅꯦꯕ ꯑꯗꯨꯏꯁꯨ ꯈꯔ ꯌꯥꯎꯔꯤꯕ ꯀꯤꯗꯅ ꯃꯃꯤꯠꯀ ꯈꯨꯝꯗꯅꯒ ꯁꯨꯃꯥꯏ ꯇꯧꯕ ꯀꯃꯥꯏꯅ ꯑꯗꯨꯝ ꯇꯧꯒꯦꯗ ꯀꯤꯍꯟꯕ ꯃꯣꯏ ꯋꯥꯈꯜꯗ ꯊꯛꯀꯠꯍꯟꯕ ꯁꯨꯃꯥꯏꯅ ꯌꯥꯝ ꯍꯦꯟꯅ ꯂꯩꯈꯤꯕꯁꯤꯁꯨ ꯑꯃꯨꯛ ꯅꯨꯡꯉꯥꯏꯇꯕꯀꯣ ꯑꯗꯨꯗꯨꯅ ꯌꯥꯝ ꯍꯦꯟꯅ ꯀꯤꯕ ꯏꯁꯇꯣꯔꯤꯁꯤꯃ ꯁꯦꯝꯕꯗꯤ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯔꯔꯗꯤ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯅꯤ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯁꯦꯝꯃꯤ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯂꯥꯏ ꯈꯨꯠꯁꯥꯡꯕꯒꯤ ꯃꯈꯣꯜꯗꯣ ꯆꯦꯂꯤꯁꯥꯅ ꯁꯥꯕꯤꯔꯣ ꯃꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯌꯨꯅꯤꯛ ꯒꯦꯃꯔ ꯑꯩꯅ ꯍꯧꯖꯤꯛꯇꯁꯨ ꯍꯥꯏꯖꯈꯤꯕꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯇꯧꯕꯗ ꯈꯤꯇꯪ ꯋꯥꯠꯄ ꯑꯃ ꯑꯣꯏꯒꯅꯤ ꯑꯗꯨꯗꯨꯅ ꯑꯥꯔꯇꯤꯁ ꯑꯔꯤꯕ ꯁꯤꯅꯤꯌꯔ ꯑꯥꯔꯇꯤꯁ ꯃꯃꯥ ꯍꯣꯏꯕꯨꯁꯨ ꯑꯃꯨꯛ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯃꯣꯏꯅ ꯇꯧꯕꯤꯔꯝꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯗꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯋꯥꯒꯗꯕ ꯑꯣꯏꯌꯦꯕ ꯀꯩꯅꯨꯕꯤꯒꯤ ꯐꯠꯇꯕꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯛꯑꯣ ꯃꯁꯤ ꯃꯃꯥꯡꯒꯤ ꯑꯣꯏꯅ ꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯄꯅꯤꯅ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯈꯔ ꯑꯗꯨꯝ ꯇꯧꯖꯒꯦ ꯋꯥꯡꯂꯦꯟ ꯊꯣꯏꯕꯤꯒꯤꯁꯨ ꯍꯥꯏꯕꯤꯔꯛꯏꯀꯣ ꯁꯤꯖꯟꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯤꯕ ꯑꯗꯩ ꯋꯥꯔꯤꯁꯦ ꯁꯨꯝ ꯌꯥꯝꯁꯤꯜꯂꯛꯄꯅ ꯀꯔꯦꯛꯇꯔꯁꯦ ꯑꯃꯃꯨꯛ ꯁꯥ ꯇꯧꯈꯤꯕꯗ ꯀꯥꯎꯕꯗꯤ ꯌꯥꯎꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯇꯧꯖꯒꯦ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯑꯗꯨꯝ ꯉꯥꯛꯄꯤꯌꯨꯀꯣ ꯅꯤꯡꯁꯤꯡꯉꯤꯅꯦ ꯑꯩꯁꯦ ꯀꯩꯅꯨꯕꯤ ꯍꯦ ꯀꯩꯃꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯀꯩꯅꯣ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯥ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯄꯨꯝꯅꯃꯛ ꯃꯥꯅ ꯍꯥꯠꯈꯤꯕ ꯅꯠꯇ꯭ꯔꯥ ꯑꯉꯥꯡ ꯑꯁꯤꯁꯨ ꯑꯩꯒ ꯌꯦꯛꯅꯕꯅꯦ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯌꯥꯗꯦ ꯃꯥꯕꯨꯁꯨ ꯑꯩꯅ ꯍꯥꯠꯀꯅꯤꯌꯦ ꯊꯦꯡꯛ ꯌꯨ ꯍꯥꯏꯕꯗꯤ ꯏꯁꯤꯡ ꯆꯥꯎꯕꯗꯣ ꯃꯥꯅ ꯍꯥꯠꯈ꯭ꯔꯣ ꯈꯣꯠꯈ꯭ꯔꯣꯅ ꯃꯥ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯗꯕꯗꯣ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯣ ꯉꯝꯇꯣꯟꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯐꯠꯇꯕ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯕꯗꯣ ꯑꯗꯨꯗꯨꯒꯤ ꯃꯇꯦꯛ ꯑꯃ ꯁꯥꯖꯜꯂꯒ ꯇꯧꯖꯕꯅꯦ ꯐꯠꯇꯕꯅꯤꯅ ꯃꯥ ꯑꯗꯨꯝ ꯄꯨꯟꯁꯤꯁꯨ ꯂꯣꯝꯈꯤ ꯐꯠꯇꯕ ꯃꯤꯁꯦ ꯀꯩꯁꯨ ꯀꯨꯏꯅ ꯆꯠꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯃꯤꯒꯤ ꯋꯥꯔꯤꯁꯤꯅꯁꯨ ꯈꯨꯗꯝ ꯑꯣꯏꯅ ꯃꯌꯥꯝꯗ ꯇꯥꯛꯆꯕꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯄꯤꯔꯛꯄꯗꯨ ꯍꯥꯏꯕꯅꯦ ꯄꯤꯔꯛꯄꯗꯣ ꯍꯥꯏꯕ ꯅꯠꯇꯦ ꯇꯥꯗꯣ ꯑꯣꯟꯈꯤꯕ ꯍꯥꯏꯕꯅꯦ ꯑꯣ ꯇꯥ ꯄꯤꯔꯛꯄꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯂꯥꯏꯖꯂꯦꯝꯕꯤꯅ ꯄꯤꯕꯅꯦ ꯑꯣꯟꯈꯤꯕꯁꯦꯅ ꯀꯩꯅꯣ ꯀꯅꯥꯅꯅꯣ ꯍꯪꯕꯅꯤ ꯀꯅꯥꯅꯣꯅ ꯃꯁꯤ ꯑꯩꯗꯤ ꯍꯪꯕꯅꯦꯕ ꯈꯪꯉꯦ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯑꯔꯣꯏꯒꯦ ꯃꯌꯥꯝꯗ ꯑꯣꯏꯅ ꯀꯣꯏꯁꯟ ꯇꯧꯖꯔꯒꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯂꯥꯏꯚ ꯊꯥꯔꯛꯑꯔꯣꯏꯅ ꯈꯟꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯝꯃꯤꯅꯦ ꯑꯗꯣ ꯂꯥꯏꯚ ꯊꯥꯔꯛꯄꯁꯦ ꯅꯨꯡꯉꯥꯏꯌꯦ ꯍꯥꯏꯅ ꯑꯕꯦꯝꯄ ꯌꯥꯝꯅ ꯊꯝꯕꯤꯔꯛꯑꯦ ꯑꯕꯦꯝ ꯃꯈꯣꯏ ꯉꯝꯃꯤꯕ ꯃꯈꯩꯗꯤ ꯍꯥꯏꯈꯤꯕ ꯋꯥꯁꯦ ꯉꯥꯛꯅꯕ ꯃꯇꯝ ꯅꯨꯃꯤꯠꯁꯦ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯉꯥꯛꯅꯕ ꯍꯣꯠꯅꯖꯒꯦ ꯉꯁꯤꯁꯦ ꯑꯗꯨꯝ ꯃꯌꯥꯝꯁꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯍꯧꯗꯕꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯇꯕꯁꯨ ꯇꯥꯔꯅꯤ ꯑꯗꯨꯝ ꯊꯥꯔꯁꯦꯅ ꯁꯨꯃꯥꯏꯅ ꯊꯥꯔꯛꯏꯅꯦ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣই ꯋꯥ ꯉꯥꯛꯄ ꯉꯝꯕ ꯑꯣꯏꯒꯦ ꯀꯩꯃꯤꯁꯦ ꯉꯥꯏꯕ ꯋꯥꯔꯦ ꯍꯥꯏ ꯍꯣꯏ ꯀꯩꯃꯤ ꯉꯥꯏꯕꯗ ꯋꯥꯕꯒꯤ ꯀꯃꯦꯟ ꯉꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯂꯥꯛꯈ꯭ꯔꯦꯀꯣ ꯍꯣꯏ ꯋꯥꯔꯁꯨ ꯋꯥꯅ ꯃꯇꯝ ꯈꯔꯗꯤ ꯑꯗꯨꯃꯛ ꯉꯥꯏꯕꯤꯔꯣ ꯌꯥꯝ ꯄꯥꯝꯕꯒꯤ ꯉꯥꯏꯕꯗ ꯋꯥꯖꯕꯅꯤ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯌꯣꯡ ꯑꯣꯟꯕꯒꯤ ꯋꯥꯔꯤꯗꯨꯒꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯗꯥꯏꯂꯣꯛ ꯇꯧꯔꯨꯕꯤꯔꯛꯑꯣ ꯁꯣꯅꯝ ꯍꯥꯏ ꯍꯥꯏꯅ ꯉꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯊꯥꯏꯅꯒꯤ ꯋꯥꯔꯤꯁꯤꯡ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯦ ꯑꯗꯨꯕꯨ ꯑꯩꯅꯅꯦ ꯌꯥꯝ ꯍꯦꯟꯅ ꯀꯨꯏꯔꯦꯕ ꯑꯗꯨꯒꯤ ꯗꯥꯏꯂꯣꯛꯁꯤꯡꯁꯦ ꯑꯗꯨꯗꯨꯅ ꯑꯩꯅ ꯅꯤꯡꯁꯤꯡꯕꯁꯦ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯃꯆꯥꯅꯨꯄꯤ ꯁꯥꯔꯦ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤ ꯁꯥꯔꯦ ꯅꯨꯄꯤꯗꯣ ꯑꯗꯨꯗꯁꯨ ꯑꯅꯤꯔ ꯑꯍꯨꯝꯂ ꯀꯩꯅꯣꯝ ꯑꯩꯅ ꯂꯣꯏ ꯁꯥꯈꯤꯕꯅꯦꯕ ꯑꯗꯨꯗꯨꯅ ꯀꯔꯝꯕ ꯗꯥꯏꯂꯣꯛꯅꯣ ꯃꯌꯥꯝꯅ ꯗꯥꯏꯂꯣꯛ ꯃꯇꯦꯛꯇꯣ ꯑꯄꯥꯝꯕꯗꯣ ꯑꯣꯏꯅ ꯈꯜꯂꯒ ꯀꯃꯦꯟꯇ ꯍꯥꯞꯄꯤꯔꯛꯑꯣ ꯑꯗꯨꯒ ꯑꯗꯨꯝ ꯁꯣꯏꯗꯅ ꯇꯧꯍꯟꯖꯔꯛꯀꯦ ꯑꯩ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯉꯦ ꯀꯃꯦꯟ ꯍꯥꯏꯐꯦꯠꯇꯪ ꯄꯥꯊꯣꯛꯎꯅꯦ
ꯕꯦꯃꯜꯗꯣ ꯏꯅꯥꯎꯄꯤꯒ ꯃꯇꯦꯛꯇꯣ ꯌꯦꯡꯃꯤꯟꯅꯔꯦ ꯑꯗꯨꯒ ꯃꯇꯦꯛ ꯈꯤꯇꯪꯗꯣ ꯂꯣꯏꯁꯤꯟꯈ꯭ꯔꯕꯗꯨꯗ ꯑꯩꯉꯣꯟꯗ ꯐꯨꯜ ꯊꯥꯎꯑꯣꯅ ꯀꯞꯄꯤ ꯑꯩꯅ ꯃꯤ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯂꯛꯇ꯭ꯔꯤ ꯍꯥꯏꯕ ꯏꯅꯥꯎꯄꯤ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯦ ꯍꯥꯏꯅ ꯃꯣꯏꯔꯥꯡ ꯂꯩꯕ ꯑꯣꯏꯅꯥꯝꯅ ꯊꯝꯕꯤꯔꯛꯑꯦ ꯃꯣꯏꯔꯥꯡ ꯂꯩꯃ ꯍꯣꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝ ꯇꯥꯍꯜꯂꯣ ꯏꯅꯥꯎꯄꯤꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯁꯟꯊꯤ ꯍꯨꯔꯥꯟꯕꯤꯗꯣ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯇ꯭ꯔꯤꯌꯦ ꯐꯨꯜꯗꯣ ꯉꯁꯤ ꯁꯣꯏꯗꯅ ꯊꯥꯒꯠꯂꯛꯑꯅꯤ ꯍꯣꯔꯦꯟ ꯌꯦꯡꯉꯣ ꯍꯤꯡꯆꯥꯕꯤꯒꯤ ꯈꯨꯅꯣꯛꯇꯣ ꯑꯃꯨꯛꯇ ꯇꯧꯕꯤꯔꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤꯅ ꯌꯥꯝ ꯊꯤꯅ ꯅꯣꯛꯆꯔꯔꯣꯏꯒꯦ ꯉꯁꯤꯗꯤ ꯅꯣꯛꯑꯔꯣꯏꯒꯦ ꯃꯊꯪꯒꯤ ꯂꯥꯏꯐꯇ ꯁꯣꯏꯗꯅ ꯍꯥꯏꯕꯗꯤ ꯑꯇꯞꯄ ꯑꯏꯪꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯉꯁꯥꯏ ꯑꯃꯁꯨ ꯍꯥꯏꯗꯅ ꯉꯁꯤꯗꯤ ꯏꯪ ꯇꯞꯄ ꯗꯥꯏꯂꯣꯛ ꯑꯣꯏꯅ ꯇꯧꯁꯦꯅ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯛꯏꯀꯣ ꯑꯗꯨꯃꯥꯏꯅ ꯉꯁꯤꯗꯤ ꯑꯇꯞꯄ ꯑꯣꯏꯅ ꯇꯧꯁꯦꯕ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯤꯡꯊꯧ ꯃꯆꯥ ꯃꯟꯇ꯭ꯔꯤ ꯃꯆꯥꯒꯤ ꯗꯥꯏꯂꯣꯛꯁꯦ ꯑꯩꯅ ꯁꯥꯖꯤꯜꯂꯒ ꯃꯇꯦꯛ ꯑꯃꯇꯪꯗꯤ ꯇꯧꯖꯒꯦꯀꯣ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅ ꯍꯥꯏꯔꯛꯄꯁꯦ ꯇꯧꯍꯧꯗꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯖꯩꯕ ꯑꯗꯨꯗꯨꯅ ꯑꯩ ꯑꯃꯗꯤ ꯈꯨꯗꯣꯜꯗꯤ ꯇꯝꯒꯦ ꯍꯧꯔꯁꯤꯔꯥ ꯃꯌꯥꯝ ꯁꯣꯅꯝꯗꯒꯤ ꯃꯌꯥꯝꯅ ꯄꯥꯝꯕ ꯗꯥꯏꯂꯣꯛ ꯃꯇꯦꯛ ꯑꯃꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤꯀꯣ ꯑꯕꯣ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯗꯥꯏꯗꯒꯤ ꯅꯃꯣ ꯇꯥꯏꯕꯪ ꯃꯤꯅꯣ ꯑꯩ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯦ ꯅꯁꯨ ꯑꯩꯍꯥꯛꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤꯅ ꯅꯃꯣ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯃꯅꯝ ꯅꯝꯕ ꯑꯣꯏꯔꯝꯒꯅꯤ ꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯑꯩ ꯆꯞ ꯆꯥꯅꯅꯦ ꯄꯨꯂꯞ ꯁꯤꯃ ꯗꯥꯏꯂꯣꯛ ꯑꯗꯨꯃꯥꯏꯅ ꯅꯤꯡꯁꯤꯡꯕꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯁꯤ ꯃꯇꯦꯛꯁꯤꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯗꯨꯒ ꯑꯩ ꯃꯊꯪꯗꯒꯤꯗꯤ ꯗꯥꯏꯂꯣꯛ ꯈꯔ ꯑꯗꯨꯝ ꯆꯤꯟꯐꯥ ꯄꯨꯖꯔꯛꯀꯦ ꯀꯃꯦꯟ ꯑꯅꯤ ꯃꯥꯟꯅꯕ ꯌꯥꯎꯋꯦ ꯑꯩ ꯄꯨꯟꯅ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯛꯀꯦꯀꯣ ꯑꯗꯨꯝ ꯄꯨꯟꯅ ꯍꯟ ꯌꯥꯅꯕ ꯋꯥꯍꯦꯡꯕꯝ ꯄ꯭ꯔꯤꯌꯥꯅ ꯄꯣꯄꯣꯄꯣꯛ ꯇꯤꯚꯤꯒꯤ ꯂꯤꯗꯔꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦꯀꯣ ꯑꯗꯨꯒ ꯑꯃꯅ ꯙꯤꯔꯦꯟꯗ꯭ꯔ ꯃꯥꯏꯕꯝꯆꯥꯅ ꯁꯤꯁꯇꯔ ꯄꯣꯄꯣꯄꯣꯛ ꯇꯤꯚꯤꯒꯤ ꯂꯤꯗꯔꯁꯦ ꯏꯌꯥꯝꯕ ꯑꯇꯣꯝ ꯁꯥꯟꯇꯤꯔꯣꯟ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯑꯅꯤꯃꯛꯀꯤ ꯑꯗꯨꯝ ꯄꯨꯟꯁꯤꯜꯂꯦ ꯔꯤꯄ꯭ꯂꯥꯏ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯍꯣꯏ ꯃꯥꯅꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯌꯦꯇꯔ ꯑꯩꯈꯣꯏꯒꯤ ꯍꯦꯠꯁꯦ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯑꯇꯣꯝ ꯁꯥꯟꯇꯤ ꯃꯍꯥꯛꯅ ꯑꯣꯏꯕꯅꯦ ꯃꯥꯒꯤ ꯃꯈꯥꯗ ꯑꯩꯈꯣই ꯁꯨꯃꯥꯏꯅ ꯂꯩꯖꯕꯅꯦ ꯈꯪꯕꯤꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯩ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯁꯨ ꯑꯣꯖꯥꯒꯤ ꯃꯤꯡ ꯑꯗꯨꯝ ꯄꯟꯖꯈ꯭ꯔꯦ ꯈꯪꯗꯕꯁꯤꯡꯗꯁꯨ ꯉꯁꯤ ꯑꯃꯨꯛ ꯈꯪꯍꯟꯖꯒꯦ ꯀꯥꯏ ꯌꯧꯈ꯭ꯔꯒꯦ ꯅꯪꯅ ꯄꯥꯕ ꯀꯃꯦꯟꯁꯦ ꯀꯩꯅꯣ ꯁ꯭ꯀꯤꯜꯒꯤ ꯃꯈꯥ ꯑꯃ ꯍꯥꯏꯔꯛꯀꯦ ꯌꯦꯡꯉꯣꯀꯣ ꯋꯤꯁ ꯌꯨ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁ꯭ꯄꯤꯁꯦꯜꯂꯤ ꯁꯣꯅꯝ ꯑꯦꯟ ꯑꯦꯂꯤꯁꯥ ꯀꯩꯃꯤ ꯁꯤꯖꯟ 7 ꯈꯔ ꯊꯨꯅ ꯂꯥꯛꯍꯟꯅꯤꯡꯉꯦ ꯍꯟꯗꯛ ꯂꯥꯛꯄꯗꯗꯤ ꯏꯄꯤꯁꯣꯠ ꯈꯔ ꯁꯥꯡꯍꯟꯅꯤꯡꯉꯦ ꯍꯥꯏꯅ ꯁꯤꯇꯜꯖꯤꯠꯀꯤꯁꯦ ꯊꯦꯡꯛ ꯌꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤꯗꯃꯛꯇ ꯋꯤꯁ ꯇꯧꯕꯤꯔꯛꯄꯒꯤꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯀꯩꯃꯤ ꯁꯤꯖꯟ 7ꯁꯨ ꯂꯥꯛꯅꯕ ꯁꯦꯝꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯒꯦ ꯌꯥꯝꯅ ꯁꯥꯡꯍꯟꯅꯕꯁꯨ ꯑꯗꯨꯝ ꯇꯧꯖꯒꯦ ꯁꯤꯖꯟꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯁꯥꯡꯍꯜꯂ ꯂꯩꯕꯁꯤꯗ ꯌꯦꯡꯅꯤꯡꯗꯕ ꯌꯥꯎꯔꯛꯄ꯭ꯔꯥ ꯕꯣꯔꯤꯡ ꯆꯨꯔꯛꯄ ꯌꯥꯎꯕꯒꯤ ꯀꯃꯦꯟꯁꯨ ꯈꯔ ꯑꯗꯨꯝ ꯎꯕꯀꯣ ꯑꯗꯣ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃꯨꯛ ꯄꯥꯝꯕ ꯃꯥꯜꯂꯦꯗ ꯃꯗꯨꯅ ꯂꯣꯏꯁꯤꯜꯂꯁꯤ ꯀꯥꯏꯅ ꯈꯜꯂꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯎꯈꯤ ꯑꯗꯨꯕꯨ ꯌꯥꯔꯤꯈꯩ ꯁꯥꯡꯍꯟꯖꯔꯛꯑꯒꯦ ꯌꯥꯝ ꯁꯄꯅꯥꯁꯦ ꯎꯗꯕ ꯀꯨꯏꯔꯦꯀꯣ ꯃꯥ ꯕꯖꯥꯔꯗ ꯂꯩ ꯍꯥꯏꯌꯦ ꯑꯩ ꯕꯖꯥꯔꯗ ꯂꯩꯌꯦ ꯆꯦ ꯐꯖꯅ ꯄꯥꯏꯕ ꯉꯝꯗ꯭ꯔꯦꯅ ꯊꯝꯕꯤꯔꯛꯑꯦ ꯁꯄꯅꯥ ꯂꯥꯏꯁꯣꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯅ ꯈꯜꯂꯦ ꯃꯃꯥꯡꯒꯤ ꯂꯥꯏꯐꯇꯁꯨ ꯆꯪꯉꯛꯇꯕ ꯃꯥꯜꯂꯦ ꯁꯄꯅꯥꯁꯦ ꯑꯗꯣ ꯑꯗꯨꯕꯨꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯍꯧꯖꯤꯛꯁꯦ ꯊꯕꯛ ꯌꯥꯝ ꯆꯤꯟꯅꯕ ꯍꯥꯏꯕꯤꯗꯨꯅꯦ ꯑꯗꯨꯝ ꯁꯥꯎꯟ ꯌꯥꯝ ꯇꯥꯏ ꯈꯣꯠꯂꯦ ꯂꯝꯕꯤꯁꯦ ꯌꯥꯝ ꯒꯥꯔꯤꯁꯦ ꯆꯤꯜꯂꯦꯕ ꯌꯥꯗ꯭ꯔꯦ ꯃꯤꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯆꯤꯜꯂꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗꯁꯨ ꯍꯥꯏꯗꯤ ꯀꯨꯏꯔꯛꯇ꯭ꯔꯕꯅꯤꯅ ꯑꯗꯩ ꯉꯁꯤ ꯂꯥꯏꯒꯤ ꯅꯨꯃꯤꯠꯁꯤ ꯑꯣꯏꯔꯦ ꯐꯖꯅ ꯆꯤꯜꯂꯦꯕ ꯃꯌꯥꯝꯁꯦ ꯑꯗꯨꯅ ꯁꯞꯅꯥꯁꯨ ꯁꯣꯞꯄꯤꯡ ꯇꯧꯕ ꯆꯠꯄ ꯌꯥꯎꯕ ꯃꯥꯜꯂꯦ ꯑꯗꯨꯏꯁꯨ ꯆꯤꯜꯂꯁꯨ ꯆꯤꯟꯅ ꯆꯪꯕꯤꯔꯛꯏꯁꯦ ꯊꯦꯡꯀ꯭ꯌꯨ ꯆꯤꯡꯈꯩ ꯃꯌꯦꯡꯕꯝ ꯁꯤꯁꯇꯔ ꯁꯣꯅꯥ ꯃꯦꯂꯣꯗꯤꯁ ꯚꯣꯏꯁ ꯊꯦꯡꯀ꯭ꯌꯨ ꯆꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁ ꯀꯗꯥꯏꯗꯅꯣ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯅꯝꯕꯣꯜꯗꯅꯦ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯦ ꯀꯩ ꯍꯥꯏꯕꯗꯨ ꯁꯣꯏꯈꯤꯕꯅꯤ ꯊꯥꯕꯗ ꯀꯩꯃꯤ ꯊꯥꯕꯤꯔꯛꯑꯣ ꯉꯁꯤꯁꯦ ꯅꯤꯡꯊꯧꯖꯝ ꯏꯟꯗ꯭ꯔꯀꯨꯃꯥꯔꯅꯁꯨ ꯀꯩꯃꯤꯒꯤ ꯀꯃꯦꯟ ꯑꯗꯨꯝ ꯇꯧꯕꯤꯔꯛꯏ ꯀꯩꯃꯤꯁꯦ ꯊꯥꯔꯛꯑꯅꯤ ꯑꯗꯨꯕꯨ ꯈꯔꯗꯤ ꯉꯥꯏꯒꯗꯧꯕ ꯃꯥꯜꯂꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯈꯔ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕ ꯈꯝꯕ ꯈꯝꯅꯨꯒꯨꯝꯕ ꯍꯦꯔꯥꯆꯟꯗ꯭ꯔꯒꯨꯝꯕꯁꯦ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤꯁꯤꯡꯁꯦ ꯍꯥꯟꯅ ꯂꯣꯏꯁꯤꯟꯖꯔꯛꯈꯤꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯩꯃꯤꯁꯦ ꯑꯃꯨꯛ ꯈꯨꯗꯣꯜ ꯇꯝꯖꯔꯛꯀꯦ ꯈꯔ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯑꯋꯥꯕꯗꯤ ꯄꯣꯄꯣꯄꯣꯛ ꯇꯤꯚꯤꯗ ꯍꯥꯏꯖꯕ ꯁꯤ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏ
ꯄꯨꯄꯨꯐꯣꯛ ꯇꯤꯚꯤꯒꯤ ꯑꯋꯥꯕꯗꯤ ꯀꯅꯥꯗ ꯂꯤꯒꯅꯤ ꯍꯥꯏꯅ ꯊꯝꯕꯤꯔꯦ ꯃꯌꯨꯝ ꯐꯔꯛꯅ ꯑꯩꯅ ꯎꯗ꯭ꯔꯤꯉꯩꯗ ꯀꯃꯦꯟ ꯋꯥꯍꯩꯁꯦ ꯃꯥꯒꯤ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯁꯤ ꯑꯗꯨꯝ ꯈꯪꯈ꯭ꯔꯦꯕꯀꯣ ꯍꯣꯏ ꯑꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯄꯦꯟꯗꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯅꯨꯡꯉꯥꯏꯇꯕ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯖꯔꯤꯕꯁꯤꯗ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯕ ꯋꯥꯍꯪ ꯃꯈꯜ ꯃꯈꯜ ꯂꯥꯛꯈꯤꯔꯣꯏꯗ꯭ꯔꯥ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯒꯤ ꯑꯩꯈꯣꯏꯒꯤ ꯀꯟꯇꯦꯟꯁꯦ ꯄꯥꯝꯕꯒꯤ ꯍꯪꯉꯛꯏꯅꯦꯅ ꯈꯜꯂꯒ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤꯗꯤ ꯋꯥꯔꯨꯔꯁꯨ ꯃꯌꯥꯝꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯣꯏꯒꯤꯗꯣ ꯌꯥꯝ ꯅꯨꯡꯁꯤꯌే ꯁꯤ ꯍꯥꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯂꯣꯏ ꯀꯣꯛꯈ꯭ꯔꯦ ꯃꯇꯝꯁꯦ ꯈꯪꯍꯧꯗꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯤꯟꯒꯗꯧꯔꯦ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯑꯕꯦꯝ ꯆꯠ ꯂꯩꯔꯝꯃꯦ ꯑꯗꯣ ꯗꯥꯏꯂꯣग ꯑꯃꯒ ꯇꯧꯈꯤꯁꯤꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯌꯥꯏ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯅꯪꯍꯧꯔꯣꯏꯗꯣꯏꯔꯥ ꯀꯃꯦꯟ ꯅꯪꯍꯧꯕꯅꯦꯅ ꯐꯒꯗꯧꯔꯤꯕ꯭ꯔꯥ ꯆꯞ ꯆꯥꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ 50ꯗ ꯑꯣꯏꯅ 50 ꯐꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯉꯁꯤꯗꯤ ꯄꯨꯡ ꯑꯃ ꯊꯥꯁꯤꯔꯥ ꯄꯨꯡ ꯑꯃ ꯊꯥꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯄꯥꯝꯕ ꯉꯁꯤꯗꯤ ꯃꯌꯥꯝꯅ 50ꯗ ꯂꯣꯏꯁꯟꯁꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯨꯡ ꯑꯃ ꯊꯥꯁꯤꯔꯥ ꯍꯥꯏꯕꯤꯔꯛꯑꯣ ꯂꯣꯏꯔꯝꯃꯗ꯭ꯔꯥ ꯈꯟꯕꯅꯦ ꯑꯗꯨꯕꯨ ꯂꯣꯏꯔꯝꯗ꯭ꯔꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯂꯥꯏ ꯈꯨꯔꯨꯝꯕ ꯂꯣꯏꯕꯒ ꯍꯣꯕꯦ ꯍꯣꯕꯦ ꯆꯦꯜꯂꯛꯏꯅꯤ ꯃꯣꯏꯁꯤꯔꯝ ꯀꯝꯄꯣꯔꯇꯔ ꯊꯥꯒꯠꯆꯔꯤ ꯂꯣꯏꯖꯗ꯭ꯔꯤ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯁꯔꯨꯛ ꯌꯥꯕ ꯆꯪꯕꯤꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯉꯦꯒ ꯍꯥꯏꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯤꯕ ꯄꯥꯝꯖꯕ ꯑꯗꯨꯃꯥꯏꯅ ꯃꯥꯜꯂꯤ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕꯤꯌꯣ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯆꯦꯂꯤꯁꯥ ꯀꯗꯥꯏꯗꯒꯤꯅꯣꯅ ꯍꯪꯉꯛꯏ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯦ ꯑꯩꯁꯦ ꯀꯥꯡꯃꯣꯡ ꯂꯥꯡꯒꯣꯜꯖꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗꯩꯅꯦ ꯑꯗꯣ ꯀꯥꯡꯃꯣꯡꯁꯦ ꯈꯪꯗꯕꯁꯨ ꯌꯥꯝꯅ ꯂꯩꯕꯅꯦꯕꯀꯣ ꯀꯥꯡꯃꯣꯡꯁꯦ ꯅꯝꯕꯣꯜ ꯀꯥꯡꯃꯣꯡ ꯅꯝꯕꯣꯜꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯀꯤꯂꯣꯃꯤꯇꯔ 5ꯃꯨꯛ ꯆꯪꯉꯒ ꯂꯩꯕ ꯂꯝ ꯑꯃ ꯇꯥꯑꯣꯟꯈꯤꯕꯗꯣ ꯀꯩꯆꯤꯡꯂꯥꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯆꯤꯡꯈꯨꯕ ꯅꯠꯇ꯭ꯔꯥ ꯋꯥꯍꯦꯡꯕꯝ ꯄ꯭ꯔꯤꯌꯥꯅ ꯊꯝꯃꯛꯏ ꯃꯀꯛꯃꯌꯨꯝ ꯐꯔꯨꯛꯅ ꯆꯨꯝꯃꯤ ꯂꯥꯔꯤ ꯔꯤꯄ꯭ꯂꯥꯏ ꯄꯤꯕꯤꯌꯣ ꯆꯦ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯍꯥꯏꯕꯤꯔꯛꯑꯦꯀꯣ ꯑꯕꯤꯅꯥꯁ ꯍꯦꯄꯤ ꯗꯤꯋꯥꯂꯤ ꯑꯕꯤꯅꯥꯁ ꯍꯥꯏꯕ ꯉꯝꯗ꯭ꯔꯁꯨ ꯁꯤꯗꯤ ꯍꯥꯏꯔꯝꯃꯨ ꯀꯩꯃꯤ ꯍꯟꯗꯛ 2024 ꯆꯍꯤꯗ ꯄꯨꯊꯣꯛꯄꯤꯔꯣꯏ ꯅꯠꯇ꯭ꯔꯒ ꯃꯊꯪ 25ꯇ ꯄꯨꯊꯣꯔꯛꯇꯣꯏꯔꯥ 24 ꯁꯤꯗꯤ ꯂꯣꯏꯒꯗꯕꯒꯤ ꯊꯔꯥꯛ ꯌꯥꯜꯂꯒ ꯂꯩꯔꯦꯀꯣ ꯑꯗꯨꯅ 24 ꯁꯤꯗꯗꯤ ꯉꯝꯃꯔꯣই ꯑꯗꯨꯅ 25ꯇ ꯇꯥꯔꯅꯤ ꯁꯟꯙꯤ ꯍꯨꯔꯥꯟꯕꯤ ꯕꯦꯃꯜ ꯈꯔ ꯁꯥꯡꯍꯟꯕꯤꯔꯛꯑꯣ ꯌꯥꯝꯅ ꯁꯥꯡꯉꯕꯅꯦ ꯋꯥꯔꯤ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯊꯥꯒꯠꯂꯛꯀꯗꯣꯏꯅꯤ ꯄꯨꯂꯞ ꯋꯥꯔꯤ ꯑꯃ ꯏꯄꯤꯁꯣꯠ ꯑꯃꯗ ꯑꯗꯨꯝ ꯂꯣꯏꯕꯗꯣ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯝ ꯁꯥꯡꯅ ꯑꯗꯨꯝ ꯌꯦꯡꯕ ꯐꯪꯕꯤꯒꯅꯤ ꯆꯦꯆꯦ ꯏꯪ ꯇꯞꯄ ꯗꯥꯏꯂꯣग ꯑꯝꯇ ꯇꯧꯁꯦ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯏꯪ ꯇꯞꯄ ꯗꯥꯏꯂꯣग ꯑꯃ ꯌꯦꯡꯉꯣ ꯅꯪ ꯆꯤꯐꯥ ꯄꯨꯕ ꯑꯣꯏꯔꯁꯨ ꯌꯥꯏ ꯌꯥꯝ ꯇꯞꯄ ꯑꯃ ꯈꯟꯕꯤꯔꯛꯑꯣ ꯑꯩꯅ ꯁꯥꯖꯜꯂꯒ ꯁꯨꯝ ꯌꯥꯝ ꯇꯞꯅ ꯑꯃ ꯇꯧꯒꯦ ꯑꯗꯨꯗꯤ ꯊꯥꯏꯅꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯔꯛꯑꯒ ꯇꯧꯔꯛꯀꯦꯀꯣ ꯈꯣꯏꯅꯧ ꯏꯇꯥ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠ ꯑꯣꯏꯔꯝꯒꯅꯤꯗꯣ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯖꯥ ꯌꯧꯈ꯭ꯔꯕꯗꯤ ꯍꯤꯌꯥꯡꯒꯩ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯍꯥꯏꯕꯗோ ꯌꯧꯔꯛꯂꯦꯗꯣ ꯍꯤꯌꯥꯡꯒꯩꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯌꯧꯔꯛꯂꯕꯅꯤꯅ ꯅꯤꯉꯣꯜ ꯑꯩꯈꯣꯏꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯊꯥꯁꯨ ꯌꯧꯔꯛꯂꯤ ꯏꯇꯥ ꯈꯪꯗꯦ ꯅꯤꯉꯣꯜ ꯑꯣꯏꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅꯔꯥ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯃꯇꯝꯁꯤ ꯌꯧꯔꯛꯄꯗ ꯄꯥꯍꯩꯃ ꯄꯨꯛꯅꯤꯡ ꯑꯁꯤ ꯅꯨꯡꯒꯣꯜꯂꯦꯗꯀꯣ ꯏꯇꯥ ꯊꯦꯡꯀ꯭ꯌꯨ ꯁꯨꯃꯥꯏꯅ ꯁꯤꯕ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯥꯅꯕꯨꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤꯀꯣ ꯊꯥꯁꯤꯅꯤꯒ ꯍꯥꯏꯔꯛꯄꯁꯦ ꯀꯧꯕ꯭ꯔꯥ ꯋꯥꯈꯜꯁꯦ ꯑꯃꯔꯣꯝꯗ ꯑꯩꯗꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯝ ꯁꯥꯈꯤꯕꯒꯤ ꯊꯥꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯩꯅꯣꯒ ꯇꯧꯗꯅ ꯕꯨꯠꯀ ꯊꯣꯛꯂꯛꯀꯗꯕꯒꯤ ꯀꯠꯇꯅ ꯈꯣꯠꯇꯅ ꯂꯥꯏꯒ ꯇꯧ ꯑꯗꯨꯒꯨꯝꯕꯩ ꯀꯣꯛꯇ ꯂꯥꯛꯈꯤ ꯀꯟꯇ꯭ꯔꯥꯁ ꯈꯨꯆꯠꯁꯦꯀꯣ ꯑꯩꯅꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯨꯠ ꯌꯥꯝ ꯏꯪ ꯇꯞꯄꯗ ꯍꯥꯏꯈꯤꯕꯅꯦ ꯑꯗꯨꯕꯨ ꯃꯥꯅ ꯍꯤꯡꯆꯥꯕꯤ ꯁꯨꯝ ꯁꯥꯔꯨꯕꯗꯨꯅ ꯊꯥꯁꯤ ꯄꯜꯂꯛꯄꯗ ꯍꯤꯡꯆꯥꯕꯤ ꯋꯥꯈꯜ ꯂꯥꯛ ꯂꯩꯔꯝꯃꯦ ꯌꯥꯗꯦ ꯀꯃꯦꯟꯁꯦ ꯍꯧꯖꯤꯛ ꯃꯈꯥꯗꯗꯤ ꯌꯥꯝ ꯂꯥꯛꯏ ꯑꯗꯨꯕꯨ ꯃꯊꯛꯀꯤ ꯑꯣꯏꯅ ꯑꯗꯨꯝ ꯁꯠꯀꯠꯆꯔꯛꯀꯦ ꯍꯥꯏꯕꯗꯤ ꯀꯥꯟꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯖꯗꯦꯕꯀꯣ ꯆꯤꯆꯦ ꯉꯁꯤꯗꯤ ꯄꯨꯡ ꯑꯃ ꯊꯥꯁꯦ ꯂꯥꯏꯞꯇꯣ ꯍꯥꯏꯀꯣ ꯍꯣꯏ ꯆꯦ ꯂꯤꯁꯥꯒꯤ ꯗꯥꯏꯂꯣꯛꯁꯨ ꯇꯥꯅꯤꯡꯉꯦ ꯍꯥꯏ ꯅꯪꯒꯤꯁꯨ ꯇꯧꯗꯕ ꯌꯥꯔꯣꯏ ꯃꯌꯥꯝꯅ ꯑꯄꯥꯝꯕꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯁꯦꯅꯨꯒꯤꯗꯒꯤ ꯑꯃ ꯇꯧꯊꯣꯛꯎ ꯀꯩꯅꯣꯅꯦ ꯁꯦꯅꯨꯒꯤꯗꯒꯤ ꯍꯣꯏ ꯁꯦꯅꯨꯒꯤꯗꯒꯤ ꯇꯧꯒꯦ ꯃꯌꯥꯝ ꯑꯄꯥꯝꯕ ꯍꯥꯏꯔꯒꯗꯤ ꯑꯩ ꯈꯟꯕꯗ ꯅꯨꯄꯥ ꯐꯥꯕꯒꯤ ꯍꯣꯏ ꯑꯗꯨꯒꯨꯝꯕ ꯑꯗꯨꯝ ꯄꯥꯝꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯕꯨ ꯃꯥꯜꯂꯦꯕ ꯉꯁꯤꯗꯤ ꯃꯁꯤ ꯑꯗꯨ ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤꯅ ꯑꯩ ꯑꯈꯛ ꯑꯔꯥꯎꯁꯦ ꯉꯁꯤꯗꯤ ꯇꯧꯖꯅꯤꯡꯗꯕꯗꯣ ꯑꯗꯨꯅ ꯈꯔ ꯇꯞꯄꯗ ꯁꯦꯅꯨꯒꯤꯗ ꯑꯗꯨꯝ ꯌꯦꯡꯖꯔꯛꯀꯦ
Inau Chiromna Low Yay Nanghodre Tambire. Oh, Hosiadum Serogabio, Lomatam, ꯂꯧ ꯌꯩꯕ ꯈꯔ ꯈꯔ Honarabani. Tabak Chatpagi Chogi Lab Hova, Lab Yawa Pangdabani, City Pangi, my Tarurabani. Agu, Hoi Agusu Sang Tabakuire, Nasi Musumai Chanopasiam Nungai, Taram Noxeri Agu. Shinisiam Nushi, thank you. Ma'am Diwali La Pasikari Pauge, Nahamuki Diwali. Kaya no. May nakadade Dakidi. Nungai Kide, Haidomaliko, and the Kidi Nungai Man. Kasi kayo kaya wala ito doon mayam dahang banina mayam na dum reply pibiro. Sonam Jerry sa Anuary bro, ay di Jerry life se tang na sumay na yawa pangli si mangari at ay di pangdi ay na tabiri. Oh, ago sumay na dum tang na changa ko sinasuya na magulay bani yam dungay jay taram no Jerry ice adum ko yung may kay dagi thamjage ngam magadi ko yung live kuding magta adum changbiro. Yahan ni ba mo na sa dum. Hoy. Masigi Rajkumar sidi matik magun laiba malida aina mangonda piyu hai kiba polam singa sidi okay yam nungsiye unique gamer na dialogue iraga pibire e ai sima khodol tamjarage thagachari akoi gi dialogue sing kaudana adumak leibiramba mali ai mayam da khodol tamjage Masigi Rajkumar sidi matik magun laiba malida aina mangonda piyu hai kiba polam singa sidi icham chamba sunate maral mathum kaya amana pairaba Ningthau macha kaya amanasu piba ngamdraduna piba ngamnadadana lairibani phai mahapase kanano haiba ai khangdoktaba yade Thank you Unigamer Sumaila dialogue ibirakana Sumaila tawbase dedicate tawbiyo ko Unigamer da dedicate tawjari hoi hoi mana pibirakpanina ka mayam su sum apamado aidi akoina amuk thina base sengna harakanda kaino taweba kan gi bakhotba hekte yawbadu mayamna comment pa birakte khote na birakado do mayamna sumaina dialogue ningjang ga sumaina gi iraga thabirakpase yamna yam nungai jeba akoina tasena kauthraba ma oirabani basise kamai toge da yam hena yamakpagi matamse wari singje adudogi ningjang dabani akoina khallaga tawbadagi di mayam sije pame hairaga tawbani na so akoida su nungai ba adu mayam da su nungai ba oidana ka Bubu Folk TV gi video thagattabak nungaite adum thagatpiro haina Khangembam abe ngasidi soidana thagala ani Santiuran bibemhal yengminarasi agona pung ama thase haina thambire ba pung ama su ta dorabani ko khangauroi dine 52 minutes hograbane agu Happy Diwali advance happy Ningol Chakoba matam sangna miyam gi seba tawba ngamba oibiye che ani amadi Bubu Folk TV gi team pumna makpu makata na nungai ba wari kya lepa laidana puthokira o haina moirang nei moi nam na thambire hoi moirang nei ma happy Diwali adi advance Ningol Chakoba pumna wish to birakpagi su thagachari thank you aikoi aphabata oijage miyam gi seba su matam koina tawba ngam oijage miyam na shunung shibiyo miyam na nungshirige aikoi miyam gi seba tawba ngam jagadori bani miyam na nungshibiraktaba mikupta akoina miyam gi seba tawjaningena chong phandana tawragasu upai sungai leijaroi aduna mayamna dumak nungshibira wafam sima thamjage aduga Pupu TV na su hoi Pupu TV na su lepa laitana wari du mathang yama makhudol tamba ngamboi jage khoi mai kai dagi joi mayamda wish tawjage pansini sangba pibiyo Chakoba mayam da su wish tawjari Pungama thase haina mayam thambire ko pungama haise 53 minutes hokre khangoroi dunia ba adum matamse chumi pungama thang Kaimina sikraba tungda kamdauna amu hinkalaki kaini do haina makang mayum farungna hangbire ko mayamda Nere station में हम फंसे अब हम thank you ngasai gi dialogue to rang da mala blik men si bani gi am chagat kra bane ba kutak to ne sat par si dudi ko telagam phajai yam nungai thank you inau chirom Ningol Chakoba numita Ningol Chakoba gi wari sembiro Unique Gamer madumadi koi khudong chaba lai jare warau bigano madumadi ngakpiro taba dum yaujage MD Sadikur dum yaubiyo thasi palak pada cheli saje mihul
ꯃꯤꯈꯨꯜ ꯄꯥꯏꯊꯣꯛꯑꯝꯗꯧ ꯃꯥꯜ ꯄꯥꯏꯊꯣꯛꯑꯝꯗꯥꯏꯒꯤ ꯁꯛꯇꯥ ꯃꯥꯜꯂꯦ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯑꯕꯦꯝ ꯃꯥꯅ ꯊꯝꯖꯔꯛꯈꯤꯕꯗꯨꯅꯤ ꯊꯥꯁꯤ ꯄꯜꯂꯛꯄꯗ ꯀꯩ ꯍꯥꯏꯅꯤ ꯕꯂꯤ ꯇꯧꯅꯤꯡꯉꯛꯄ ꯃꯥꯟꯕꯒꯤ ꯁꯛ ꯑꯃ ꯆꯦꯜꯂꯛꯈꯤꯕꯗꯣ ꯇꯧꯗꯦ ꯍꯦꯛ ꯃꯥꯅ ꯊꯥꯁꯤ ꯄꯜꯂꯛꯄꯗ ꯑꯩ ꯃꯤꯠꯁꯦ ꯈꯔꯗꯤ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯦ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯉꯣꯟꯗ ꯂꯧꯍꯟꯈꯤꯕ ꯔꯣꯜꯗꯣ ꯊꯥꯁꯤ ꯄꯜꯂꯛꯄꯗ ꯑꯗꯨꯝꯕꯒꯤ ꯑꯣꯏꯅ ꯆꯠꯈꯤꯕꯅꯤꯅꯀꯣ ꯋꯥꯈꯜꯁꯦ ꯌꯥꯗꯦ ꯍꯦꯛꯇ ꯁꯣꯅ ꯅꯪꯒꯤ ꯍꯣꯔꯔꯒꯨꯝꯕ ꯑꯦꯄꯤꯁꯣꯗꯇꯨ ꯄꯨꯊꯣꯛꯄꯤꯔꯛꯑꯣ ꯍꯣꯏ ꯍꯣꯔꯔꯁꯦ ꯌꯥꯔꯤꯒꯩ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯊꯣꯔꯛꯅꯕ ꯍꯣꯠꯅꯖꯒꯦ ꯍꯣꯔꯔ ꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯣꯏ ꯍꯣꯏ ꯃꯊꯪ ꯐꯥꯔꯁ ꯇꯥꯕ ꯇꯥꯟꯅꯁꯤꯅ ꯀꯃꯦꯟꯗ ꯊꯝꯕꯤꯔꯛꯏꯀꯣ ꯃꯀꯛ ꯃꯌꯨꯝ ꯐꯔꯨꯛꯅ ꯌꯦꯡꯉꯁꯤ ꯀꯅꯥꯅ ꯇꯥꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯗꯤ ꯍꯟꯗꯛꯀꯤ ꯂꯥꯏꯐꯁꯦ ꯍꯧꯕꯒ ꯌꯥꯎꯕ ꯉꯝꯍꯧꯗ꯭ꯔꯦꯅ ꯍꯥꯏꯅ ꯊꯝꯕꯤꯔꯛꯑꯦ ꯌꯥꯝꯈꯥꯏꯐꯝ ꯔꯨꯛꯀꯥꯅꯤ ꯍꯣꯏ ꯍꯧꯕꯒ ꯌꯥꯎꯗ꯭ꯔꯕꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯒ ꯁꯔꯨꯛ ꯌꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯃꯛ ꯌꯥꯎꯕꯤꯌꯨ ꯃꯊꯪꯗꯁꯨ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏꯗꯦ ꯇ꯭ꯌꯨꯁꯗꯦ ꯂꯥꯏꯞꯇ ꯑꯗꯨꯃꯛ ꯆꯪꯕꯤꯔꯛꯑꯣ ꯑꯩꯅ ꯈꯪꯅꯤꯡꯕ ꯑꯃꯈꯛ ꯂꯩꯌꯦ ꯕꯣꯕꯣ ꯐꯣꯛ ꯇꯤꯚꯤꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯄꯤꯛꯂꯤꯉꯩ ꯌꯦꯡꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗꯨꯒ ꯑꯣꯏꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯗꯨꯒ ꯍꯧꯖꯤꯛꯀ ꯃꯥꯟꯅꯗ꯭ꯔꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯏꯆꯦ ꯑꯩꯈꯣꯏꯁꯨ ꯎꯗꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯄꯨꯁꯔꯝ ꯀꯝꯄꯣꯔꯇꯔ ꯃꯁꯤꯗꯤ ꯕꯣꯕꯣ ꯐꯣꯛ ꯇꯤꯚꯤꯅ ꯂꯩꯔꯛꯏꯁꯦ ꯃꯇꯝ ꯈꯔ ꯑꯗꯨꯝ कुꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯎꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯚꯥꯏꯖꯔ ꯗꯥꯔꯣꯖꯦꯁ ꯃꯣꯏꯅꯤꯅ ꯌꯥꯝ ꯋꯥꯅ ꯍꯧꯗꯣꯔꯛꯑꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯄꯨꯄꯨ ꯇꯤꯚꯤꯁꯦ ꯀꯩꯅꯣ ꯍꯥꯏꯕꯁꯦ ꯈꯪꯖꯗ꯭ꯔꯤ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯔꯇꯤꯁ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯑꯃ ꯃꯣꯏꯅ ꯑꯣꯏꯅ ꯗꯕꯤꯡ ꯇꯧꯔꯒ ꯂꯩꯔꯝꯕꯅꯦ ꯌꯨꯝꯗꯒꯤ ꯇꯣꯉꯥꯟꯅ ꯗꯕꯤꯡ ꯂꯧꯔꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯁꯦꯝꯃꯝꯕꯅꯦꯕ ꯑꯩꯈꯣꯏ ꯊꯦꯡꯅꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯐꯤꯁꯁꯤꯗ ꯂꯩꯔꯒ ꯁꯨꯃꯥꯏꯅ ꯑꯣꯐꯤꯁ ꯑꯃ ꯂꯤꯡꯈꯠꯂꯒ ꯍꯥꯟꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯈꯔ ꯂꯜꯂꯝꯕꯅꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯌꯥꯔꯤꯈꯩ ꯇꯣꯏꯅ ꯌꯥꯝ ꯊꯨꯅ ꯍꯥꯞꯅꯕ ꯑꯗꯨम ꯍꯣꯠꯅꯔꯒ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯜꯂꯒ ꯑꯩꯈꯣꯏ ꯈꯔꯁꯤꯅ ꯑꯗꯨꯝ ꯍꯩꯕ ꯍꯩꯇꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯧꯒꯠꯂꯛꯏꯕ ꯑꯥꯔꯇꯤꯁ ꯑꯅꯧꯕ ꯉꯥꯛꯇꯁꯨ ꯑꯣꯏꯕ ꯑꯥꯔꯇꯤꯁꯁꯨ ꯁꯦꯝꯒꯠꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯣꯛꯈꯠꯃꯤꯟꯅꯕ ꯑꯣꯏꯅ ꯁꯦꯅꯤꯌꯔ ꯑꯥꯔꯇꯤꯁꯁꯤꯡꯁꯤ नत्तबा अखोई मसेन अदुमाइना तौजेना हाइबदगी अखोई पुन्ना तौमिनबनी ngasi चेलिसा यांग थौबगी डायलॉग तौ हाइगदब तल्ले आइदी ngasi ड्रेस इना सुमाइ तौसे सेनुगी अमतंग दि तौसे डायलॉग अमते येंगुने नुंगाइत्रेबा अतप्पगी अमतंग तौ अतप्पा नतेबा यांग थौबिगिनेबा मयाम पामिजे दो अबेम कसुम खंदिगनु मथंगिदने अबेमना पामबगैदो लोइना खंगला लेम आई सोइदना तौहनगे पोइगेरा मी हाथ पोइगेरा एनी अपाम नुपा बियो हाइबदो ओइगेरा मा हेक्ता अबेमना पामबगैदो लोइना खंगला थंबिरमो आई लोइन तौजगे मथंग अनौबा अमतंग येंगुसे अतप्पा अनौबा अतप्पसिने अैना खंबदा अबेमना तानिंगनिजे अतप्पा मालेबा मा अतप्पा अैंगोंदा पा हाइदबनेबा हाजिसु हाइररोइगेदि हाइबाको तौबिगिदुनेबा मा अदुबु हाइररोइगे हाइजबगी वाने दुबुना कैसुदि काइदब्रा खल्लो काइदेदो मतमसु लोइसिलगलाबनिना ओनली 3 minutes ता ngairebako मथंगी लाइफतने अपामबगैदो लोइ खंगथिरमो लोइना तौजगे अगु सुमाइन तौबने अखोइगी अहानबगी सीजन से यूट्यूब ता फंगबा खरा वाटकिनी चयेनबा खरा लैबदगी अखोइना कक्थचग्रे खरा लैरगा मोक नौना मो हाकचरके तंगदि चिची येंगसी ट्यूसडे की लैब तदी चेलिसा सी यांग थौबगी डायलॉग याम तौहनदुइनी होय अबेम सोइदना तौहनसी ngasi लाइन नुमि लोइबनिना मा लाउबा खोंगबा मी हातपसे तौररोइगे हाय अपामबगै मथंगददी होय तौरसिको लोइना तौजगे मयामना खंगलकपगैदो चेनिगी कोंजल नुंगसी थैंक यू थेबिगा सेनुगगी मोंगदा विस अमम पिरमो मयामदा चेनि मग होय लोइरकपदा पीगे मिनिट अनि खक्ता गायरा मालेको अदुदी कमेंट जे खरा दुम पाद्रे अदुबु लाइफ लोइशनलसी लोइशनबोइना कमाइना विस तोर्स कमाइना तौसिगे ता मसाइबेमा मयामदगी काइना याथंग लौरसी सेनु मयाम पुनमकपु हियांगैगी निनी पानबा निमोल चाकौबना लाकपदा अफबता ओइबियो हाइदना पाउजेल जगे याबा नट्रो सेनु याई मसाइबेमा अदुदी कोई ngasi लाइव से लोइशनबगी मतम से यौरे मतंग असिदा कोई ngasi लाइव स्ट्रीमिंग असि लोइसनजरगे मथंगदा अमो थेंगनरसी